ꯕꯤ ꯏꯃꯥ ꯁꯔꯣꯖꯅ ꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯌꯥꯝꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯆꯥꯡꯖꯣꯛ ꯇꯔꯥ ꯂꯣꯟꯅꯔꯒ ꯅꯣꯡꯂꯨꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯉꯁꯤꯒꯤ ꯁꯦꯇꯔꯗꯦ ꯂꯥꯏꯚ ꯁꯣ ꯑꯩꯈꯣꯏꯅ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯦꯝꯒꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯀꯧꯖꯔꯦ ꯃꯁꯤꯒꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯖꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯇꯥꯕꯤꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯀꯗꯥꯏꯗꯒꯤ ꯇꯥꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯀꯃꯦꯟꯇ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯟꯅ ꯏꯃꯥꯅ ꯉꯁꯤ ꯀꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯍꯦꯟꯅ ꯈꯪꯕ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯧꯗꯣꯛꯆꯒꯦ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡꯁꯦ ꯁꯨꯝ ꯈꯤꯇꯪ ꯐꯒꯠꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯁ ꯃꯟ ꯑꯃꯗꯤ ꯑꯩꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯏꯪꯕꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯅꯤꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯦ ꯈꯔ ꯋꯥꯕ ꯑꯗꯩ ꯄꯥꯕꯃꯛꯇꯗ ꯄꯨꯡꯈꯥꯏ ꯑꯃ ꯄꯥꯔꯒ ꯋꯥꯔꯛꯄꯒꯨꯝꯕꯁꯦ ꯇꯧꯕ ꯑꯗꯣ ꯑꯩ ꯏꯁꯣꯔ ꯈꯨꯔꯨꯝꯖꯔꯀꯥꯟꯗ ꯂꯥꯁ ꯁꯇꯔꯗꯦꯗ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯤꯈꯤꯗ꯭ꯔꯕ ꯋꯥꯔꯤꯒꯤ ꯀꯣꯇꯟ ꯀꯣꯂꯦꯖꯀꯤ ꯃꯇꯥꯡꯗꯨ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯊꯥꯡꯖꯒꯤ ꯇꯧꯔꯤꯕ ꯁꯣꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯑꯃꯗ ꯑꯗꯨꯝ ꯆꯠꯊꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯇ ꯑꯩꯒꯤ ꯑꯁꯪꯕ ꯃꯇꯝ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯗꯀꯥꯁ ꯍꯥꯏꯕꯗꯤ ꯏꯁꯥ ꯎꯗꯅ ꯑꯗꯨꯝ ꯂꯤꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤꯁꯤ ꯂꯥꯏꯔꯤꯛꯁꯤ ꯆꯥꯎꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯃꯊꯪ ꯄꯥꯔꯒ ꯑꯇꯣꯞꯄ ꯃꯇꯥꯡ ꯑꯃꯗꯁꯨ ꯌꯥꯝꯅ ꯄꯕ꯭ꯂꯤꯛꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯇꯥꯡ ꯍꯥꯏꯗꯤ ꯑꯍꯟꯁꯤꯡꯁꯤꯅ ꯃꯇꯝꯗꯨꯗ ꯀꯔꯝ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯝꯕ ꯀꯔꯝ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯍꯤꯁꯤ ꯀꯩꯁꯨ ꯌꯥꯝꯗ꯭ꯔꯤꯕꯁꯤꯡꯁꯤꯅ ꯅꯥꯕ ꯌꯦꯛꯄꯒꯤ ꯋꯥꯔꯤꯒꯁꯤ ꯌꯥꯝ ꯇꯥꯕ ꯑꯗꯨꯒ ꯃꯃꯥꯡꯉꯩꯒꯤ ꯑꯍꯜꯁꯤꯡꯁꯤꯅ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯆꯥꯎꯈꯠꯂꯝꯕ ꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯗꯥꯏꯠ ꯍꯥꯏꯒꯗ꯭ꯔꯥ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯆꯨꯝꯅ ꯍꯤꯡꯉꯝꯕ ꯄꯨꯟꯁꯤ ꯑꯃꯗ ꯆꯍꯤꯁꯤ 90 ꯍꯦꯟꯕ ꯐꯥꯎꯕꯗ ꯀꯩꯁꯨ ꯃꯁꯥꯗ ꯁꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯛꯄꯁꯦ ꯑꯩꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯊꯝꯖꯤꯟꯖꯅꯤꯡꯗꯨꯅ ꯅꯍꯥꯟꯃꯨꯛꯀꯤ ꯊꯥꯡꯖꯗ ꯀꯣꯇꯟ ꯀꯣꯂꯦꯖꯀꯤ ꯃꯇꯥꯡꯗꯨ ꯄꯥꯖꯈ꯭ꯔꯦ ꯉꯁꯤ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯅ ꯑꯩꯅ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯁ ꯑꯗꯒꯤ ꯑꯩꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣꯅ ꯑꯩꯅ ꯇꯞꯅ ꯁꯨꯝ ꯌꯦꯡꯈꯠꯆꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯦꯝꯐꯤꯜ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯔꯇꯦꯁꯟ ꯍꯥꯏꯔꯦ ꯊꯦꯁꯤꯁ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯤꯐꯤꯜ ꯇꯧꯕꯗ ꯊꯦꯁꯤꯁ ꯍꯥꯏꯅ ꯀꯧꯏ ꯑꯩꯈꯣꯏꯅ ꯑꯦꯝꯐꯤꯜꯗ ꯂꯥꯟꯊꯣꯛꯆꯔꯤꯁꯦ ꯗꯤꯖꯥꯔꯇꯦꯁꯟꯅꯤ ꯗꯤꯖꯥꯔꯇꯦꯁꯟꯁꯤꯗ ꯑꯩꯒꯤ ꯁꯕꯖꯦꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯏꯁꯥꯃꯛꯅ ꯄꯥꯕꯨꯡꯒꯤ ꯁꯪꯒꯥꯏꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯅꯤ 1950ꯗ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯈ꯭ꯋꯥꯏꯒꯤ ꯑꯇꯣꯝꯕꯤ ꯁꯨꯍꯥꯁꯤꯅꯤꯁꯦ ꯑꯩꯒ ꯁꯦꯝ ꯀ꯭ꯂꯥꯁꯇ ꯀꯦꯖꯤꯗ ꯀ꯭ꯂꯥꯁ 7ꯗꯩꯅ 10 ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀ꯭ꯂꯣꯖꯂꯤ ꯇꯤꯟꯅꯖꯔꯛꯄ ꯑꯗꯨꯅ ꯑꯩ ꯃꯇꯝꯗꯨꯗ ꯃꯥꯒꯤꯗ ꯆꯠꯂꯒ ꯁꯣꯔꯣꯟ ꯊꯤꯡꯉꯦꯟꯁꯤꯗ ꯆꯠꯂꯒ ꯈꯣꯝꯖꯤꯟꯖꯔꯨꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯗꯤꯖꯥꯔꯇꯦꯁꯟꯒꯤ ꯄꯥꯔꯠ ꯑꯃꯁꯦ ꯑꯩꯅ ꯀꯩꯅꯣ ꯅꯍꯥꯟꯁꯤ ꯁꯗꯟꯂꯤ ꯍꯦꯛꯇ ꯕꯣꯏꯁꯦ ꯊꯣꯛꯂꯛꯑꯒ ꯍꯦꯛꯇ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯅꯣ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯁꯤꯡ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯅ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯕꯤ ꯆꯥꯎꯕ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯍꯥꯏꯅ ꯍꯥꯏꯔꯝꯗ꯭ꯔꯦꯕ ꯀꯕꯤ ꯆꯥꯎꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯛꯄ ꯑꯗꯨ ꯃꯍꯥꯛꯁꯦ ꯈꯪꯗꯕ ꯌꯥꯗꯦ ꯃꯍꯥꯛꯄꯨ ꯈꯪꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯈꯨꯗꯤꯡꯃꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯤꯡꯁꯤꯅ
ꯁꯥꯍꯤꯇ꯭ꯌꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯏ ꯀꯃꯥꯏꯅ ꯄꯨꯔꯛꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯄꯨ ꯀꯩꯅꯣ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯑꯕꯗꯥꯟꯁꯦ ꯃꯁꯤ ꯑꯩꯍꯥꯛꯅ ꯏꯁꯥꯃꯛꯅ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯑꯩꯒꯤ ꯗꯤꯖꯥꯔꯇꯦꯁꯟꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯤꯖꯤꯜꯂꯨꯕꯒꯤ ꯋꯥꯔꯦꯡ ꯃꯇꯦꯛꯇꯨ ꯑꯩ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯅꯤ ꯁꯤꯔꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯁꯤꯡꯍꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯀꯔꯝꯍꯥꯏꯅ ꯂꯥꯛꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯗꯤꯖꯥꯔꯇꯦꯁꯟꯁꯤꯅ ꯂꯕꯪꯒ ꯂꯇꯥꯗ ꯃꯥꯒꯤ ꯂꯣꯟꯒꯤ ꯃꯁꯛ ꯅꯩꯅꯔꯛꯀꯗꯣꯔꯤꯕꯅꯤ ꯀꯃꯜꯒꯤꯅ ꯃꯥꯙꯕꯤꯗ ꯑꯗꯨꯒ ꯍꯤꯖꯝ ꯑꯉꯥꯍꯜꯒꯤꯅ ꯃꯍꯥꯀꯕꯤ ꯍꯤꯖꯝ ꯑꯉꯥꯍꯜꯒꯤꯅ ꯃꯥꯒꯤ ꯖꯍꯦꯔꯥ ꯍꯥꯏꯁꯦ ꯃꯁꯩꯁꯤꯗ ꯅꯣꯕꯦꯜ ꯑꯍꯨꯝꯁꯤꯗ ꯄꯤꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯥꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯃꯣꯏꯅ ꯃꯗꯨꯗ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜ ꯃꯣꯏꯒꯤ ꯃꯁꯤ ꯅꯩꯅꯖꯕꯅꯤ ꯑꯗꯨ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕꯁꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯄꯨꯟꯁꯤ ꯀꯔꯝ ꯇꯧꯅ ꯍꯧꯔꯛꯏ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯈꯪꯕꯗ ꯃꯁꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯦꯟꯅ ꯀꯕꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯉꯝꯃꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯗꯨꯒ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯕꯨꯛ ꯑꯣꯏꯅ ꯄꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯅ ꯑꯣꯐꯂꯥꯏꯟꯗ ꯀꯟꯅ ꯇꯧꯖꯔꯤ ꯃꯁꯤꯒꯤ ꯄꯥꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯦꯛ ꯃꯇꯦꯛ ꯃꯔꯛ ꯃꯔꯛꯇ ꯈꯟꯀꯠꯂꯒ ꯊꯥꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏ ꯔꯤꯂꯤꯁ ꯑꯣꯗꯤꯑꯣ ꯕꯨꯛ ꯑꯣꯏꯅ ꯔꯤꯂꯤꯁ ꯇꯧꯖꯔꯤ ꯊꯥꯖꯆꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣ ꯕꯨꯛꯁꯤ ꯒꯤ ꯑꯦꯐꯔꯠꯁꯤꯗ ꯃꯊꯪ ꯃꯊꯪ ꯇꯥꯕꯤꯔꯀꯥꯟꯗ ꯃꯌꯥꯝꯅ ꯕꯨꯛꯁꯤ ꯀꯗꯥꯏꯗ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯑꯩꯈꯣꯏꯅ ꯕꯨꯛꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗꯒꯤ ꯂꯧꯖꯔꯒ ꯊꯝꯖꯕꯅꯤ ꯑꯗꯣ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯊꯥꯖꯆꯅꯨꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯅ ꯃꯗꯨ ꯀꯃꯥꯏꯅ ꯐꯪꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯗꯨ shipping ꯇꯧꯕꯒꯤ ꯑꯣꯞꯁꯟꯁꯨ ꯂꯩꯕꯤꯒꯅꯤ ꯑꯗꯨꯒ ꯑꯅꯧꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯕ ꯏꯃꯥꯅ ꯍꯧꯖꯤꯛ ꯄꯥꯔꯤꯕ ꯂꯤꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯅꯤꯡꯊꯧꯖꯝ ꯕꯤꯅꯣꯏ ꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯏꯍꯧ ꯂꯥꯜꯍꯧꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯊꯝꯖꯔꯦ ꯑꯗꯨꯅ ꯑꯗꯣꯝꯅ ꯄꯥꯕꯤꯅꯤꯡꯉꯒꯗꯤ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯍꯃꯤꯡꯕꯔꯗꯀ ꯀꯣꯂꯥꯕꯣꯔꯦꯠ ꯇꯧꯖꯕꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯞ ꯇꯧꯖꯔꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯏꯟꯇꯦꯟꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯄꯥꯕ ꯀꯥꯟꯗ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯒ ꯃꯗꯨ ꯂꯥꯏꯔꯤꯛꯇꯣ ꯄꯥꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯗ ꯀꯃꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯂꯩꯕꯤꯔꯒꯗꯤ ꯑꯗꯨꯝ ꯏꯝꯐꯥꯜꯒꯤ ꯕꯨꯛ ꯁ꯭ꯇꯣꯔꯗ ꯑꯗꯨꯝ ꯍꯪꯕꯤꯔꯒꯁꯨ ꯑꯗꯨꯝ ꯐꯪꯕꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤ 50ꯃꯨꯛꯇꯤ ꯆꯪꯕꯤꯔꯛꯑꯦ ꯑꯟꯖꯂꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯡꯃꯌꯨꯝ ꯅ ꯇꯥꯕꯁꯨ ꯌꯥꯎꯕꯤꯔꯤ ꯑꯍꯩꯕꯝ ꯈꯨꯃꯟ ꯑꯩꯈꯣꯏ ꯃꯥꯝꯍꯟꯁꯨ ꯌꯦꯡꯕꯤꯔꯤ ꯆꯨꯡꯈꯥꯝ ꯃꯣꯆꯥ ꯑꯅꯤꯜ ꯊꯥꯀꯨꯔꯦ ꯔꯪꯒꯅꯥꯊ ꯑꯍꯩꯕꯝ ꯅꯟदिꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯣꯏꯕꯝ ꯁꯨꯔꯆꯟꯗ꯭ꯔ ꯁꯣꯃꯣꯖꯤꯅꯤ ꯀꯣꯡꯖꯦꯡ ꯂꯤ ꯋꯥꯡꯖꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯔꯅ ꯌꯨꯝꯅꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯄꯨꯔꯅ ꯌꯨꯝꯅꯥꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯖꯆꯅꯨꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗ ꯍꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯛꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯤꯟꯖꯕꯁꯤꯗ ꯈꯤꯇꯪ ꯈꯤꯇꯪ ꯈꯪꯕ ꯍꯧꯔꯛꯄꯁꯤꯗ ꯃꯗꯨ ꯂꯥꯏꯔꯤꯛꯇꯨ ꯀꯗꯥꯏꯗꯒ ꯂꯩ ꯄꯥꯅꯤꯡꯉꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯐꯥꯎꯕꯗꯨ ꯃꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯦꯟ ꯒꯣꯜ ꯑꯣꯏꯅ ꯇꯧꯖꯔꯤꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯀꯕꯤꯒꯤ ꯃꯔꯝꯗ ꯈꯪꯅꯅꯕꯒꯤ ꯏꯃꯥꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯔꯕ ꯀꯕꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕꯁꯤ ꯎꯕꯁꯤꯗ ꯏꯃꯥꯅ ꯊꯥꯏꯅ ꯏꯈꯤꯕ ꯄꯦꯄꯔꯁꯦ ꯆꯣꯡꯊꯣꯔꯛꯏ ꯀꯥꯏꯁꯦ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯄꯔꯁꯅꯦꯜ ꯏꯃꯥꯅ ꯔꯤꯁꯔꯆ ꯇꯧꯈꯤꯕ ꯋꯥꯔꯣꯜꯗꯨꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯒꯗꯧꯔꯤꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯄꯥꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯂꯥꯟꯊꯣꯛꯆꯅꯤꯡꯉꯤꯁꯦ ꯃꯤꯌꯥꯝ ꯇꯥꯕꯤꯔꯤꯕ
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯇꯝꯕ ꯂꯣꯏꯔꯕꯁꯤꯡꯁꯤꯅ ꯁꯦ MA ꯗ ꯃꯅꯤꯄꯨꯔꯤ ꯂꯩꯔꯦ MPhil ꯂꯩꯔꯦ DPhil ꯃꯌꯥꯝ ꯑꯃ ꯗꯣꯛꯇꯔꯦꯠ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯇꯝꯃꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯁꯨ ꯇꯥꯡꯈꯠꯇꯅ ꯃꯁꯥꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯕ꯭ꯔꯥꯏꯠꯀꯤꯗꯃꯛꯇ ꯂꯥꯛꯄ ꯁꯤꯗꯩꯁꯤꯗ IAS ꯊꯥꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕ ꯇꯥꯔꯦ IAS ꯁꯤ ꯊꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯚꯔꯅꯤꯀꯨꯂꯔꯁꯤ ꯁꯨꯡꯌꯥꯎ ꯌꯥꯎꯔꯝꯗꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯁꯤꯗꯅ ꯃꯥꯔꯛ ꯀꯌꯥꯅꯣꯗꯤ ꯑꯩ ꯑꯦꯛꯖꯦꯛ ꯈꯪꯖꯗ꯭ꯔꯦ ꯔꯥꯎꯟ ꯑꯕꯥꯎꯠ 400 ꯀꯨꯝꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯉꯥꯡꯁꯤꯡ ꯈꯔꯁꯨ ꯃꯇꯝ ꯑꯃꯗ ꯂꯥꯛꯄꯤꯈꯤꯗꯅ ꯑꯩꯈꯣꯏ ꯑꯩꯒ ꯅꯩꯅꯕ ꯀꯩꯗꯧꯕ ꯌꯥꯝ ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯍꯥꯏꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯈꯛꯇ ꯈꯪꯉꯒꯅꯦ ꯃꯇꯤꯛ ꯆꯥꯗꯕ ꯍꯌꯦꯡ ꯃꯥꯔꯛꯇꯨ ꯌꯥꯝ ꯐꯪꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯤꯐꯔꯦꯟꯁ ꯕꯨꯛꯁꯤ ꯃꯌꯥꯝ ꯑꯃ ꯄꯥꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯀꯕꯤ ꯑꯃꯈꯛꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯂꯣꯛꯇꯥꯛꯄꯨ ꯍꯥꯏꯔꯣ ꯄꯤ ꯊꯥꯗꯣꯏꯕꯨ ꯍꯥꯏꯔꯣ ꯏꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯂꯕꯪꯒ ꯂꯇꯥꯕꯨ ꯍꯥꯏꯔꯣ ꯅꯣꯕꯦꯜꯗ ꯁꯨꯃꯥꯏꯅ ꯏꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯌꯦꯡ ꯀꯣꯏꯁꯟ ꯁꯦꯇꯔꯅ ꯂꯥꯛꯀꯗꯣꯔꯤꯁꯤꯗꯤ ꯑꯃꯈꯛꯇꯅꯤ ꯂꯕꯪꯒ ꯂꯇꯥꯗꯒꯤ ꯋꯥꯔꯤ ꯑꯃꯈꯛꯇꯅꯤ ꯃꯥꯅ ꯍꯪꯉꯛꯀꯗꯣꯏꯁꯦ ꯑꯗꯨꯕꯨ ꯀꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯁꯨ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯐꯔꯦꯟꯁꯁꯦ ꯄꯤꯕ ꯃꯇꯝꯗ ꯃꯥꯅ ꯂꯣꯛꯇꯥꯛꯇ ꯆꯌꯣꯜ ꯑꯃ ꯂꯩꯕꯅꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯁꯦ ꯂꯣꯛꯇꯥꯛꯇ ꯆꯌꯣꯜ ꯑꯃ ꯂꯩꯔꯒꯅꯦ ꯂꯣꯛꯇꯥꯛꯀꯤ ꯃꯔꯝꯗ ꯃꯥꯅ ꯊꯤꯖꯤꯜꯂꯀꯥꯟꯗ ꯄꯤ ꯊꯥꯗꯣꯏꯁꯦ ꯑꯗꯨꯗ ꯏꯔꯛꯄꯅꯦ ꯑꯗꯣ ꯂꯣꯛꯇꯥꯛ ꯍꯥꯏꯕ ꯁꯩꯔꯦꯡꯗꯨꯁꯨ ꯃꯥꯅ ꯀꯩꯅꯣꯁꯤꯗ ꯁꯦꯟꯗ꯭ꯔꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯗ ꯆꯠꯂꯒ ꯎꯆꯦꯛ ꯃꯌꯥꯝꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯄꯥꯏꯔꯛꯄ ꯀꯩꯗꯧꯕ ꯀꯕꯤꯒꯤ ꯏꯅꯤꯡꯕ ꯃꯇꯝꯁꯤꯗ ꯃꯗꯨꯗ ꯃꯥꯅ ꯄꯨꯛꯅꯤꯡ ꯄꯦꯟꯅ ꯏꯖꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯝꯂꯞꯄ ꯋꯥꯔꯤꯁꯤ ꯑꯩꯍꯥꯛ ꯄꯥꯕ ꯍꯧꯖꯔꯒꯦ ꯁ꯭ꯔꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯆꯤꯡꯍꯥꯠ 1535 ꯐꯥꯏꯔꯦꯟꯒꯤ 9ꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤ ꯆꯥꯎꯕꯒꯤ ꯄꯟꯊꯧꯒꯤ ꯃꯃꯤꯡꯅ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯃꯨꯛꯇꯥ ꯁꯤꯡ ꯑꯃꯁꯨꯡ ꯄꯂꯦꯝꯒꯤ ꯃꯤꯡꯅ ꯊꯥꯕꯜ ꯂꯩꯃ ꯀꯧꯏ ꯑꯄꯣꯛꯄꯤꯒꯤ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯃꯒꯨꯟꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯃꯆꯥꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯃꯇꯝꯗꯨ ꯂꯥꯏꯔꯤꯛ ꯍꯩꯔꯝꯕ ꯅꯠꯇꯦ ꯑꯗꯨ ꯊꯥꯕꯜ ꯂꯩꯃꯅ ꯃꯆꯥ 2 ꯈꯛꯇꯪꯅꯤ ꯄꯣꯛꯏꯁꯦ ꯃꯗꯩꯗꯨꯗ ꯃꯥꯅ ꯀꯠꯊꯣꯛꯇꯅ ꯃꯆꯥꯒꯤꯗ ꯃꯍꯩ ꯃꯁꯤꯡꯗ ꯂꯩꯔꯛꯄꯁꯦ ꯑꯩꯅ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅ ꯏꯃꯥ ꯏꯕꯦꯝꯃꯁꯤꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯄꯣꯛꯄꯒꯤ ꯁꯤꯟꯐꯝꯗꯤ ꯅꯠ ꯄꯂꯥꯒꯤ ꯏꯁꯩ ꯁꯛꯄꯅꯤ ꯑꯄꯣꯛꯄꯒꯤ ꯉꯁꯥꯏꯒꯤ ꯑꯄꯣꯛꯄꯤꯒꯤ ꯁꯤꯟꯐꯝꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯄꯨꯕ ꯑꯉꯥꯡ ꯅꯨꯄꯤ ꯌꯦꯡꯁꯤꯟꯕ ꯑꯁꯤ ꯑꯣꯏ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛ ꯒꯧꯔ ꯙꯔꯃꯗ ꯆꯦꯠꯅ ꯊꯥꯖꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯍꯧꯅ ꯂꯣꯟꯆꯠ ꯅꯤꯡꯊꯤꯖꯅ ꯈꯪꯕ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯪꯒꯥꯏꯁꯤꯅ ꯎꯔꯤꯄꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯒꯤ ꯄꯣꯛꯐꯝ ꯃꯥꯒꯤ ꯁꯥꯠꯐꯝ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯑꯗꯨꯒ ꯆꯥꯎꯕ ꯃꯆꯤꯟ ꯃꯧꯄꯥ 2 ꯈꯛꯇꯪ ꯄꯣꯛꯏ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯌꯦꯡꯖꯈꯤ ꯆꯥꯎꯕꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯁꯥꯒꯤ ꯆꯍꯤ 5 ꯈꯛꯇꯪ ꯁꯨꯔꯛꯄꯗ ꯑꯄꯣꯛꯄꯒ ꯀꯥꯏꯅꯈꯤ ꯑꯗꯨꯕꯨ ꯄꯂꯦꯝ ꯃꯃꯥꯅ ꯃꯄꯥ ꯂꯩꯇꯦ ꯈꯟꯈꯤꯅꯤ ꯍꯥꯏꯕꯗꯒꯤ ꯃꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯑꯃꯗꯤ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯍꯣꯠꯅꯖꯈꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯁꯦꯠꯄ ꯆꯥꯕꯗ ꯃꯁꯤ ꯃꯃꯥꯅ ꯋꯥꯠꯍꯟꯗꯦ ꯇꯁꯦꯡꯅꯃꯛ ꯆꯥꯎꯕꯕꯨ ꯄꯣꯛꯄꯤ ꯃꯃꯥ ꯊꯥꯕꯜ ꯂꯩꯃ ꯑꯁꯦ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯤ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯂꯥꯏꯔꯤꯛ ꯍꯩꯖꯗ꯭ꯔꯕꯁꯨ ꯂꯥꯏꯁꯨ ꯈꯪꯕꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯃꯁꯨꯡ ꯈꯥꯡꯕ ꯀꯟꯕꯤ ꯃꯩꯇꯩ ꯆꯅꯨꯅꯤ ꯂꯥꯏꯔꯤꯛ ꯍꯩꯖꯗ꯭ꯔꯕꯁꯨ ꯂꯥꯏꯁꯨ ꯈꯪꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯆꯥ ꯆꯥꯎꯕꯒꯤꯇ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯅꯨꯄꯥꯁꯤꯒꯤ ꯍꯥꯏꯔꯛꯏꯕ ꯁꯦꯟꯇꯦꯟꯁꯁꯤꯗ ꯅꯨꯄꯥꯒꯤ ꯃꯆꯥ ꯚꯦꯂꯨꯁꯤꯁꯨ ꯌꯥꯝꯅ ꯋꯥꯡꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛꯅ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤ ꯆꯞ ꯃꯥꯟꯅꯅ ꯁꯦꯝꯕꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯔꯝꯗ ꯃꯇꯝꯗꯨꯗꯅ ꯅꯨꯄꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯈꯛ ꯈꯟꯕ ꯑꯗꯨꯒꯤ ꯃꯔꯝꯅꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗ꯭ꯔꯒꯁꯨ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯒꯁꯨ ꯂꯥꯏꯁꯨꯗꯤ ꯈꯪꯕꯤ ꯅꯨꯄꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯆꯥ ꯆꯥꯎꯕꯈꯤꯇ ꯈꯟꯗꯨꯅ ꯂꯩ ꯆꯥꯎꯕ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯕꯅ ꯃꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯃꯊꯧ ꯑꯃ ꯑꯣꯏꯈꯤ
ꯆꯥꯎꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯄꯥ ꯃꯃꯥꯅ ꯍꯥꯏꯕ inba ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯄꯥ ꯂꯩꯔꯝꯗꯕꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯠꯄ ꯀꯌꯥ ꯀꯩꯗꯧꯉꯩꯗꯨꯁꯨ ꯃꯃꯥꯗ ꯈꯪꯍꯟꯈꯤꯗꯦ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯣꯃꯣꯟ ꯅꯣꯛꯄ ꯑꯃꯁꯨꯡ ꯅꯣꯡꯂꯨꯞꯄ ꯃꯥꯏꯊꯣꯡ ꯑꯗꯨꯇꯕꯨ ꯃꯃꯥꯅ ꯎꯈꯤ ꯃꯃꯥꯅ ꯍꯥꯏꯕ ꯇꯥꯛꯄ ꯈꯨꯗꯤꯡꯃꯛ ꯆꯥꯎꯕꯅ ꯍꯤꯛꯇꯣꯛꯄ ꯂꯩꯈꯤꯗꯦ ꯃꯃꯥꯒꯤ ꯋꯥ ꯃꯄꯥꯒꯤ ꯋꯥ ꯑꯅꯤꯃꯛꯅꯤ ꯍꯥꯏꯅ ꯃꯃꯥꯒꯤ ꯋꯥꯁꯤ ꯃꯄꯥ ꯑꯅꯤꯃꯛꯀꯤ ꯋꯥꯔꯛꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯁ꯭ꯔꯤ ꯆꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯛꯄꯗ ꯊꯥꯡꯃꯩꯕꯟ LP ꯁ꯭ꯀꯨꯜꯗ ꯑꯍꯥꯟꯕ ꯕꯪꯒ꯭ꯂꯥ ꯂꯣꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯈꯤ ꯕꯪꯒ꯭ꯂꯥ ꯂꯣꯟꯗ ꯃꯩꯇꯩꯂꯣꯟꯒꯤ ꯚꯔꯅꯤꯀꯨꯂꯔ ꯂꯩꯔꯝꯗꯦ ꯕꯪꯒ꯭ꯂꯥ ꯂꯣꯟꯗ ꯚꯔꯅꯤꯀꯨꯂꯔꯗꯨ ꯕꯪꯒ꯭ꯂꯥꯗ ꯂꯣꯏꯅ ꯇꯝꯕ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯅꯤꯔꯕꯟꯙꯅꯆꯤꯡꯕ ꯀꯌꯥ ꯏꯕ ꯍꯧꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯤꯇ꯭ꯔ ꯁꯃꯤꯇꯤꯅꯆꯤꯡꯕ ꯁꯪꯁꯊꯥꯟ ꯀꯌꯥꯁꯨ ꯁꯦꯝꯒꯠꯈꯤ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯇꯝꯅꯅꯕ ꯃꯩꯇꯩꯂꯣꯟꯒꯤ ꯂꯥꯏꯔꯤꯛ ꯆꯦꯐꯣꯡꯅꯆꯤꯡꯕ ꯀꯌꯥ ꯂꯩꯔꯝꯗꯕꯗꯨ ꯃꯍꯥꯛꯅ ꯐꯣꯡꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯂꯥꯏꯔꯤꯛ ꯅꯝꯅꯕ ꯁꯥꯄꯥ ꯈꯅꯥ ꯂꯩꯇꯕꯗꯒꯤ ꯂꯥꯏꯔꯤꯛ ꯏꯔꯒ ꯐꯣꯡꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯏꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡꯁꯤꯡ ꯑꯗꯣ ꯈꯨꯠꯏꯅ ꯏꯊꯣꯛꯂꯒ ꯄꯨꯊꯣꯛꯅꯕꯁꯨ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯤ ꯈꯨꯠꯅ ꯏꯔꯀꯥꯟꯗ ꯄꯨꯊꯣꯛꯅꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯖꯒꯠꯁꯤ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯍꯣꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯍꯥꯏꯗꯤ ꯍꯤꯟꯗꯨ ꯙꯔꯃꯅ ꯀꯨꯞꯁꯜꯂꯛꯄ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯩ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯦ ꯃꯌꯦꯛꯁꯦ ꯂꯩꯔꯝꯗ꯭ꯔꯕ ꯕꯦꯡꯒꯣꯂꯤ ꯃꯌꯦꯛꯅ ꯂꯩꯔꯝꯃꯕ ꯑꯗꯨꯒ ꯑꯃꯨꯛ ꯁꯥꯍꯤꯇ꯭ꯌꯁꯨ ꯕꯦꯡꯒꯣꯂꯤ ꯁꯥꯍꯤꯇ꯭ꯌ ꯑꯃꯨꯛ ꯇꯝꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯂꯩꯅ ꯂꯩꯅ ꯇꯝꯗꯕꯁꯦ ꯀꯕꯤꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯁꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯇꯣꯏꯅ ꯇꯣꯏꯅ ꯃꯤꯇꯤꯡ ꯇꯧꯈꯤ ꯁꯦꯟ ꯈꯥꯏꯕꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯑꯗꯨ ꯄꯟꯗꯨꯅ ꯃꯍꯥꯛꯅ ꯏꯔꯝꯕ ꯐꯥꯒꯤ ꯑꯣꯏꯕ ꯁꯩꯔꯦꯡ ꯃꯇꯦꯛ ꯑꯃ ꯃꯈꯥꯗ ꯄꯤꯖꯔꯤ ꯃꯤꯇꯤꯡ ꯐꯔꯪꯒꯤ ꯆꯥꯟꯗꯥ ꯗꯦꯕꯤ ꯁ꯭ꯋꯥꯏ ꯍꯥꯏꯗꯅ ꯃꯥꯅ ꯌꯥꯝꯅ ꯐꯥꯒꯤ ꯑꯣꯏꯕ ꯁꯩꯔꯦꯡꯅꯤ ꯑꯩꯗꯤ ꯃꯥꯅ ꯄꯩꯁꯥ ꯈꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯍꯦꯛ ꯄꯤꯔꯛꯇꯕ ꯑꯗꯨꯒ ꯃꯤꯇꯤꯡꯗ ꯄꯛꯇꯧꯗ ꯇꯧꯕ ꯑꯁꯤꯒꯨꯝꯕꯒꯤ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯃꯃꯥ ꯂꯣꯟꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 9 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯂꯣꯡ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯄ꯭ꯔꯕꯦꯁꯤꯀꯥ ꯇꯝꯊꯈꯤ ꯑꯩ ꯃꯊꯪ ꯇꯝꯊꯅꯤꯡꯉꯥꯏ ꯁ꯭ꯀꯨꯜ ꯂꯩꯇꯕꯒꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤꯕꯒꯤ ꯑꯕꯁꯇꯥꯁꯦ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌꯁꯤꯗ ꯁꯃꯥꯖꯒꯤ ꯃꯃꯤꯗꯨ ꯇꯥꯔꯤꯅꯦꯕ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯥꯍꯤꯇ꯭ꯌꯗꯁꯨ ꯁꯃꯥꯖꯁꯤꯒꯤ ꯃꯃꯤꯁꯤ ꯇꯥꯔꯤꯅꯦꯕ ꯑꯗ ꯏꯪ ꯁꯣꯛ 1919ꯗ ꯑꯃꯨꯛ ꯀꯜꯀꯇꯥ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯒꯤ ꯄ꯭ꯔꯕꯦꯁꯤꯀꯥ ꯑꯦꯟꯇ꯭ꯔꯦꯟꯁ ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯈꯤ ꯑꯦꯟꯇ꯭ꯔꯦꯟꯁ ꯄꯔꯤꯈꯥꯒ ꯇꯧꯕ ꯃꯁꯤꯒꯤ ꯃꯊꯪꯗ ꯀꯜꯀꯇꯥꯗ IAA ꯇꯝꯈꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅ IAA ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯈꯤ ꯀꯔꯤꯒꯤꯅꯣꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯊꯦꯡꯅꯈꯤꯕꯅꯤ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯖꯔꯝꯗꯕꯅꯤ ꯑꯗꯨꯒ ꯆꯍꯤ ꯑꯗꯨꯗ ꯃꯍꯥꯛꯅ IAA ꯇꯝꯅꯦꯅ ꯆꯠꯂꯒ ꯃꯁꯥ ꯉꯝꯃꯛꯇꯕ ꯅꯆꯤꯡꯕꯒꯤ ꯃꯊꯛꯁꯤꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯑꯀꯟꯕ ꯕꯣꯝꯒꯤ ꯃꯔꯛꯇꯨ ꯑꯣꯏꯈꯤꯕꯗꯨꯅ ꯆꯥꯎꯕꯅ ꯁꯤꯂꯣꯡꯗ ꯆꯍꯤ ꯑꯃ ꯑꯗꯨꯒ ꯀꯜꯀꯇꯥꯗꯅ ꯆꯍꯤ 2 ꯄꯨꯟꯅ ꯃꯄꯥꯟꯗ ꯆꯍꯤ 3 ꯂꯩꯔꯨꯕꯗꯒꯤ ꯐꯪꯂꯛꯄ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯃꯃꯥꯂꯣꯟꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯀꯠꯊꯣꯛꯈꯤ ꯀꯂꯤꯀꯇꯥꯗ ꯂꯩꯔꯤꯉꯩꯗ ꯕꯪꯒ꯭ꯂꯥ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯃꯅꯤꯡ ꯇꯝꯅ ꯄꯥꯕ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯈꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯇ ꯅꯠꯇꯅ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯁꯨ ꯃꯍꯥꯛꯅ ꯅꯩꯅꯈꯤ ꯆꯍꯤ 2 ꯀꯜꯀꯇꯥꯗ ꯂꯩꯔꯨꯕꯗꯒꯤ ꯃꯍꯥꯛꯅ ꯕꯪꯒ꯭ꯂꯥ ꯁꯥꯍꯤꯇ꯭य ꯑꯃꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯁꯥꯍꯤꯇ꯭य ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯔꯝꯃꯤ ꯃꯗꯨ ꯈꯪꯕꯒꯤꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯗꯨꯅ ꯆꯥꯎꯕꯅ ꯀꯜꯀꯇꯥꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯦꯡꯒꯣꯂꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯕꯦꯡꯒꯣꯂꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕꯦꯡꯒꯣꯂꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯅ ꯆꯪꯈꯤ ꯃꯊꯛꯇꯁꯨ ꯄꯟꯖꯈ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯀꯌꯥ ꯏꯔꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯁꯤꯅ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯊꯣꯏꯗꯣꯛꯅ ꯃꯔꯨ ꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯥꯟꯅꯒꯗꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡ ꯀꯌꯥꯃꯨꯛ ꯃꯊꯪ ꯏꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯡ ꯁꯩꯔꯦꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯃꯊꯪꯁꯤꯡꯅ ꯀꯔꯤꯅꯣꯏꯍꯥꯟ ꯍꯥꯟꯕꯗ ꯁꯥꯇ꯭ꯔ ꯃꯆꯥ 1918 ꯏꯔꯤꯕꯅꯤ ꯑꯅꯤꯁꯨꯕꯗ ꯐꯤꯗꯝ
1915 ꯑꯗꯒꯤ ꯃꯊꯪꯗ ꯋꯥꯈꯜ ꯃꯊꯪꯗ ꯀꯥꯟꯅꯕ ꯋꯥ ꯃꯊꯪꯗ ꯋꯥꯈꯜꯒꯤ ꯏꯆꯦꯜ ꯑꯗꯨꯗꯒꯤ 6ꯁꯨꯕꯗ ꯊꯥꯏꯅꯒꯤ ꯂꯩꯔꯥꯡ ꯑꯗꯒꯤ 8ꯁꯨꯕꯗ ꯂꯕꯪꯒ ꯂꯇꯥ 1990 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯕꯪꯒ ꯂꯇꯥꯁꯦ ꯃꯥꯅ ꯎꯄꯟꯌꯥꯁꯁꯦ ꯏꯕ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ 8 ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯗꯤꯅꯃꯅꯤ ꯑꯦꯂꯥꯡꯕꯝꯅ ꯃꯥꯒꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯊꯨꯔꯥ ꯕꯤꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯅꯕ ꯃꯥꯂꯤꯀꯥ ꯍꯥꯏꯕ ꯂꯥꯏꯔꯤꯛ 3 ꯑꯃꯒꯁꯨ ꯄꯤꯔꯤ ꯃꯍꯥꯛꯀꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯨꯟꯅ 10ꯅꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯒꯤ 3 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯁꯛ ꯉꯁꯤ ꯐꯥꯎꯕꯗ ꯎꯕ ꯐꯪꯗ꯭ꯔꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯤꯁꯛꯅꯤ ꯑꯩꯗꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯕ ꯁꯥꯇ꯭ꯔꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯥꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯅ ꯌꯥꯝ ꯄꯥꯝꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯕ ꯃꯍꯥꯛꯁꯤ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯕ ꯂꯧꯊꯣꯛ ꯂꯩꯀꯣꯏ ꯂꯩꯇꯕ ꯄꯨꯛꯆꯦꯜ ꯑꯃꯗꯤ ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤ ꯍꯩꯕ ꯋꯥꯉꯥꯡꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯈꯤ ꯃꯔꯝ ꯑꯁꯤꯅ ꯁꯥꯇ꯭ꯔꯅ ꯌꯥꯕ ꯑꯃꯗꯤ ꯁꯥꯇ꯭ꯔꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕ ꯑꯣꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯂꯕ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯅ ꯁꯛꯈꯪꯂꯕ ꯁꯥꯍꯤꯇ꯭ꯌꯀꯥꯔ ꯑꯃꯁꯨ ꯑꯣꯏꯔꯛꯈꯤ ꯑꯣꯖꯥ ꯑꯣꯏꯕꯗꯒꯤ ꯂꯦꯝꯃꯛꯄ ꯃꯇꯝ ꯄꯨꯝꯅꯃꯛ ꯁꯥꯍꯤꯇ꯭ꯌ ꯑꯃꯁꯨꯡ ꯁꯃꯥꯖꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯦꯟꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯁꯪꯂꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯅꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯤ ꯁꯥꯕ ꯐꯥꯎꯕ ꯃꯃꯥꯅ ꯁꯥꯔꯤꯕ ꯐꯤꯗꯨ ꯃꯥꯁꯨ ꯌꯥꯎꯁꯟꯕ ꯂꯪꯆꯥꯛ ꯆꯥꯛꯄ ꯐꯤꯗꯨ ꯁꯥꯅꯕ ꯉꯁꯥꯏꯒꯤ ꯐꯥꯏꯕꯔ ꯗꯨ ꯑꯃꯨꯛ ꯂꯪꯆꯥꯛ ꯆꯥꯛꯄꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯌꯥꯎꯕ ꯑꯗꯨ ꯌꯥꯎꯏ ꯍꯥꯏꯅ ꯍꯥꯏꯅꯩ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯤꯌꯥ ꯂꯩꯃꯒ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯏꯪꯅ ꯇꯞꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ 9 ꯐꯪꯖꯈꯤ 3ꯁꯨꯕ ꯃꯆꯥꯗꯣ ꯅꯨꯄꯥꯅꯤ ꯃꯃꯤꯡꯅ ꯒꯧꯔꯍꯔꯤ ꯀꯧꯏ ꯆꯥꯎꯕ ꯃꯁꯥꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯐꯕ ꯃꯄꯥ ꯑꯃꯁꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯂꯧ ꯏꯪꯈꯣꯜ ꯃꯇꯤꯛ ꯆꯥꯅ ꯊꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯧ ꯏꯕꯦꯝꯃ ꯁ꯭ꯔꯤꯃꯇꯤ ꯏꯕꯦꯝꯍꯜ ꯀꯣꯟꯖꯦꯡꯕꯝ ꯅꯤꯡꯉꯣꯜꯒꯤ ꯃꯣꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯗ ꯄꯔꯤ 9 ꯂꯣꯝ ꯊꯅꯝꯃꯤ ꯑꯩꯅ ꯗꯥꯇꯥ ꯀꯂꯦꯛ ꯇꯧꯖꯔꯨꯕꯗꯨꯗ ꯐꯪꯖꯔꯛꯄ ꯗꯥꯇꯥꯅꯤ ꯊꯅꯝꯃꯤ ꯍꯥꯏ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯥꯎꯔꯥꯛꯅ ꯂꯧ ꯁꯪꯉꯝ ꯑꯃꯔꯣꯝ ꯆꯥꯎꯕꯒꯤ ꯏꯪꯈꯣꯜꯗꯨ ꯂꯧ ꯁꯪꯉꯝ ꯑꯃꯔꯣꯝ ꯆꯥꯎꯋꯦꯕ ꯆꯥꯎꯕꯅ ꯃꯥꯒꯤ ꯏꯪꯈꯣꯜꯗꯣ ꯃꯥ ꯂꯩꯔꯤꯕ ꯏꯪꯈꯣꯜꯗꯣ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯆꯥꯁꯤꯡꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯃꯊꯛꯇ ꯏꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯗꯤꯖꯥꯔꯇꯦꯁꯟ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤꯕ ꯂꯥꯏꯔꯤꯛꯇ ꯂꯕꯪꯒ ꯂꯇꯥ ꯍꯥꯏꯕ ऐतिहासिक हिस्टोरिकल उपन्यास असिनी महाकी लबंगल लता असे कुपना नैनरको मतमदा तोहान तोहानबा मियेंग थमदुना मखल कया थोंना खाइदोकपा याय अदुबु ऐगी पांडमदी चावबना लबंगल लता दा सिजिनरिबा वाहे लोन अमसुंग मफोंदो असिनी ऐना डिजर्टेशन दुदा पिरकदोरिसे चावबा मणिपुरी साहित्य की लमयानबा कवि अमा ओइबेता नतना मणिपुरी लोन मैतै लोन की सु चाखनबा होनबदा लोनमित हैबा पंडित अमनी ऐदी मासे लोन की मतांगसे लोन सि याम हैबा सिजनबदा अदुगा वंगांग छंगांग नचिंगबदा यामना नोंगलुपा मागी पिथोरपा मगुनी महांगना मैतै लोन अमसुंग साहित्य की लैतबा अवात अपा कया लेहंदनबा होनबगा लुइनना चाखनबसु होनकी मसिगी लारबा खुदमदि अखोइना लबंगल लतादा आइदी मागी उपन्यासदा उबा फंगी ख्वाइरकम चावबा लोन यामना हैबा मल्टी लैंग्वेजिस्टिक अमनी महांगना तमलुबा बेंगोली संस्कृत अमसुंग इंग्राजी की मतेंगना मैतै लोन असिबु चाखनबा होनकी महांगना महाकी ममा लोन ओइरिबा मैतै लोन असिबु अतोपा लोन सिंगदगी हंथना लैबा पामखिदे ऐदी अखोइ लोन से मसी याम चाखटपसि माना पामबा अदुना महांगना अखोइगी लोन लाइरदे अखोइगी लोन यामना इनाखुली हाइदना माना मागी इरंबा खुदिंगमक्ता अखोइना थेंगनाजै मरम असिना महांगना लौसिंग पांगल लन्ना चिंगबल लेजबा पुनमक ममा लोन अमसुंग मसिगी साहित्यगी सेवादा कथोकी अखोइगी लोन चाखलगदी अखोइगी जातिसि चाखलेदना चावबगी मतमदा लबंगल लता चावबना मागी मतमदा इरंबसे
ꯂꯤꯁꯤꯡ ꯑꯃꯒ ꯅꯤꯄꯥꯜ ꯃꯧꯗ꯭ꯔꯥ ꯃꯉꯥꯗꯒꯤꯅ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯌꯥꯡꯈꯩ ꯐꯥꯎꯅꯤ ꯃꯥꯒꯤ ꯄꯦꯔꯦꯠꯁꯦ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯈꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯂꯣꯟ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌꯒꯤ ꯑꯋꯥꯠꯄꯁꯦ ꯃꯍꯥꯛꯅ ꯉꯝꯖꯕ ꯂꯧꯁꯤꯡ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯦꯟꯈꯠꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒꯤ ꯍꯣꯠꯅꯕ ꯑꯃ ꯑꯣꯏꯅ ꯂꯕꯪꯒ ꯂꯇꯥꯗ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯁꯨꯡ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌꯕꯨ ꯆꯥꯎꯈꯠꯅꯕ ꯂꯣꯟ ꯑꯇꯩꯗꯒꯤ ꯇꯥꯗꯅꯕ ꯍꯣꯠꯅꯖꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯑꯁꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯅ ꯆꯥꯎꯕꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯃꯩꯇꯩꯂꯣꯟ ꯑꯁꯦ ꯆꯥꯎꯈꯠꯄ ꯂꯣꯟ ꯑꯃꯗꯒꯤ ꯀꯔꯤꯁꯨ ꯑꯇꯣꯞꯄ ꯂꯣꯟ ꯆꯥꯎꯈꯠꯂꯦ ꯏꯪꯂꯤꯁ ꯆꯥꯎꯈꯠꯂꯦ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤ ꯂꯣꯟꯁꯤꯗꯩ ꯀꯔꯤꯁꯨ ꯇꯥꯗꯦ ꯍꯥꯏꯅ ꯃꯥꯅ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯂꯣꯟ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯍꯩꯔꯕꯗꯤ ꯈꯪꯂꯕꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯄ ꯂꯣꯏꯅ ꯌꯥꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯩꯔꯦꯡ ꯃꯩꯇꯩ ꯀꯕꯤꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯂꯥꯏꯔꯔꯕꯤ ꯏꯔꯣꯟꯅꯤ ꯈꯪꯗꯕꯅ ꯍꯥꯏꯕꯅꯤ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯃꯥꯅ ꯂꯥꯏꯔꯔꯕꯤ ꯏꯔꯣꯟꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯈꯪꯗꯗꯅ ꯍꯥꯏꯔꯤꯅꯤ ꯃꯩꯇꯩ ꯀꯕꯤ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯤ ꯀꯕꯤꯁꯤ ꯂꯥꯛꯑꯀꯥꯟꯗ ꯐꯖ ꯐꯖꯕ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯁꯥꯅꯤ ꯃꯊꯛꯇꯁꯨ ꯏꯖꯈ꯭ꯔꯦ ꯆꯥꯎꯕ ꯂꯣꯟ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯃꯥꯒꯤ ꯏꯇꯤꯍꯥꯁꯤꯛ ꯎꯄꯟꯌꯥꯁ ꯂꯕꯪꯒ ꯂꯇꯥ ꯍꯥꯏꯕ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯣꯟꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯁꯨꯡ ꯏꯊꯤꯟ ꯏꯌꯥꯎ ꯌꯥꯎꯗꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯇꯥꯡ ꯆꯥꯅ ꯆꯥꯅ ꯋꯥꯍꯩ ꯂꯩꯇꯦꯡ ꯍꯥꯞꯄ ꯍꯩ ꯀꯦꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯇꯥꯛꯏ ꯈꯨꯗꯝ ꯂꯕꯪꯒ ꯂꯇꯥ ꯂꯕꯪꯒ ꯍꯥꯏꯁꯤꯅ ꯍꯦꯔꯣꯗꯨꯅꯤ ꯂꯇꯥ ꯍꯥꯏꯁꯤꯅ ꯍꯦꯔꯣꯏꯟꯁꯤꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯀꯩꯅꯣ ꯃꯃꯤꯡꯁꯦ ꯂꯕꯪꯒ ꯂꯇꯥ ꯑꯅꯤ ꯎꯅꯕꯒꯤ ꯃꯇꯥꯡ ꯑꯃꯗ ꯂꯕꯪꯒꯅ ꯍꯥꯏ ꯂꯕꯪꯒꯅ ꯍꯟꯗꯛꯇꯤ ꯂꯩ ꯍꯦꯛꯂꯝꯕ ꯇꯣꯛꯂꯗꯨꯅ ꯂꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯕꯪꯒ ꯄꯥꯝꯕꯤꯁꯨ ꯂꯇꯥꯅ ꯌꯦꯠꯇ꯭ꯔꯕꯗꯤ ꯂꯩꯐꯝ ꯈꯪꯗꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯎꯔꯤꯗ ꯎꯅꯥꯗ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤꯗ ꯎꯄꯃꯥ ꯑꯂꯪꯀꯥꯔ ꯋꯥꯍꯩꯒꯤ ꯂꯩꯇꯦꯡ ꯁꯤꯖꯤꯟꯅꯕ ꯎꯄꯃꯥ ꯑꯂꯪꯀꯥꯔ ꯂꯇꯥꯅ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯍꯟꯗꯛꯀꯤ ꯅꯠꯇꯕ ꯋꯥꯔꯝ ꯑꯁꯦ ꯕꯤꯙꯤꯅ ꯊꯧꯏꯟꯁꯤꯟ ꯑꯣꯏꯗꯨꯅ ꯂꯕꯪꯒ ꯃꯉꯣꯟꯗ ꯌꯦꯠꯆꯔꯤꯕ ꯅꯨꯡꯒꯥꯔꯩ ꯍꯥꯏꯕꯤ ꯂꯇꯥꯒ ꯈꯥꯏꯅꯕ ꯇꯥꯔꯤ ꯃꯥꯜꯂꯦ ꯂꯃꯥꯏ 95ꯗ ꯈꯨꯗꯝ ꯑꯁꯤꯗꯒꯤ ꯆꯥꯎꯕꯒꯤ ꯃꯇꯝꯗ ꯉꯥꯡꯅꯕ ꯃꯩꯇꯩꯂꯣꯟ ꯐꯖꯕ ꯃꯁꯛ ꯑꯗꯣ ꯎꯕ ꯐꯪꯏ ꯂꯕꯪꯒ ꯂꯇꯥ ꯑꯁꯦ ꯏꯇꯤꯍꯥꯁꯤꯛ ꯎꯄꯟꯌꯥꯁ ꯑꯃꯅꯤ ꯍꯥꯏꯅ ꯃꯊꯛꯇꯁꯨ ꯏꯖꯈ꯭ꯔꯦ ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯈꯥꯒꯦꯝꯕꯅ ꯄꯥꯟꯕꯁꯦ 1537ꯇꯒꯤꯅ 1352 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯩꯗꯤꯡꯉꯨ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗꯒꯤ ꯆꯥꯎꯕꯒꯤ ꯃꯇꯝ ꯐꯥꯎꯕꯁꯤꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ 300 ꯂꯣꯝꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯩꯇꯩꯂꯣꯟ ꯑꯁꯤꯁꯨ ꯑꯍꯤꯡꯕ ꯂꯣꯟ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯣꯟ ꯑꯃꯁꯨꯡ ꯋꯥꯍꯩꯒ ꯆꯥꯎꯕꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕ ꯂꯣꯟ ꯑꯃꯁꯨꯡ ꯋꯥꯍꯩꯒ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯕ ꯑꯃ ꯂꯩꯐꯝꯗꯤ ꯊꯣꯛꯏ ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯃꯥꯒꯤ ꯏꯇꯤꯍꯥꯁꯤꯛ ꯎꯄꯟꯌꯥꯁ ꯑꯁꯤꯗ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯂꯣꯟ ꯁꯤꯖꯤꯟꯅꯗꯦ ꯃꯍꯥꯛꯀꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯣꯟ ꯁꯤꯖꯤꯟꯅꯩ ꯃꯁꯤ ꯀꯕꯤ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯀꯃꯜꯒꯤꯁꯨ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯍꯤꯖꯝ ꯃꯉꯥꯜꯒꯤꯁꯨ ꯃꯍꯥꯛꯅ ꯈꯝꯕ ꯊꯣꯏꯕꯤ ꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯝꯗꯨꯒꯤ ꯙꯔꯃ ꯀꯔꯤ ꯂꯣꯏꯅꯃꯛ ꯏꯝꯄꯦꯛ ꯇꯥꯔꯤꯗꯣ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯝꯗꯨꯒꯤ ꯂꯣꯟꯁꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅꯁꯨ ꯂꯕꯪꯒ ꯂꯇꯥ ꯑꯁꯤꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯃꯇꯝꯗꯨꯒꯤ ꯈꯥꯒꯦꯝꯕꯒꯤ ꯃꯇꯝꯒꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯒꯤ ꯂꯣꯟꯗꯨ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯇꯝꯒꯤ ꯁꯃꯥꯖꯗ ꯄꯥꯝꯒꯗꯕ ꯌꯦꯡꯗꯨꯅ ꯇꯧꯈꯤꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯔꯤꯕ ꯂꯣꯟ ꯁꯤꯖꯤꯟꯅꯗꯕ ꯑꯅꯧꯕ ꯂꯣꯟꯁꯤ ꯃꯩꯇꯩꯂꯣꯟ ꯑꯁꯦ ꯁꯤꯖꯤꯟꯅꯕꯅ ꯃꯥꯒꯤ ꯃꯇꯝꯒꯤ ꯃꯤꯌꯥꯝꯅ ꯎꯄꯟꯌꯥꯁ ꯑꯁꯤꯕꯨ ꯂꯥꯏꯅ ꯈꯪꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯃꯩꯇꯩꯂꯣꯟꯒꯤ ꯐꯖꯕ ꯃꯁꯛ ꯑꯁꯤꯁꯨ ꯈꯪꯕ ꯉꯝꯃꯤ ꯍꯥꯏꯅ ꯀꯕꯤꯅ ꯁꯨꯃꯥꯏꯅ ꯊꯅꯝꯕ ꯂꯕꯪꯒ ꯂꯇꯥꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯁꯨ ꯌꯥꯎꯔꯤ ꯂꯕꯪꯒ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯊꯧ ꯄꯨꯝꯅꯃꯛ ꯀꯣꯛꯊꯛꯇ ꯄꯨꯔꯒ ꯂꯥꯡꯒꯣꯏ ꯉꯥꯛꯄꯤꯒꯅꯤ ꯄꯨꯔꯒ ꯂꯇꯥ ꯁꯅꯥꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯗꯨꯝꯅ ꯎꯈꯤ ꯌꯥꯝ ꯊꯧꯖꯤꯟꯕ ꯑꯃ ꯁꯛꯀ ꯃꯥꯟꯅꯕ ꯄꯨꯛꯆꯦꯜ ꯆꯦꯜꯂꯕ ꯄꯥꯈꯪ ꯑꯗꯣ ꯅꯤꯡꯊꯧꯒꯤ ꯑꯔꯨꯕ ꯊꯕꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯛꯀꯤ ꯂꯥꯡꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯦ ꯍꯥꯏꯗꯤ ꯃꯥꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤꯗꯣ
ꯃꯗꯩꯗꯨꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯂꯩꯇꯦ ꯂꯩꯕꯥꯛꯀꯤ ꯊꯧꯅ ꯍꯦꯟꯅ ꯀꯜꯂꯤꯅ ꯑꯗꯨ ꯃꯇꯣꯝꯇꯒꯤ ꯃꯊꯃꯣꯏꯗ ꯃꯇꯣꯝꯇꯅ ꯑꯇ꯭ꯌ ꯑꯈꯝ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯪꯂꯤ ꯂꯩꯔꯥꯡ ꯑꯗꯨ ꯀꯅꯥꯅꯣ ꯉꯁꯥꯏꯒꯤ ꯂꯇꯥꯁꯦ ꯃꯥꯅ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯃꯥꯡꯒꯣꯜ ꯗꯅꯤ ꯃꯍꯥꯔꯥꯖ ꯈꯒꯦꯟꯗ꯭ꯔꯖꯤꯠꯅ ꯁꯤꯡꯍꯥꯁꯟꯗ ꯑꯉꯝ ꯑꯊꯧ ꯁꯨꯅ ꯇꯤꯜꯂꯔꯤꯕ ꯃꯇꯝꯗ ꯃꯍꯥꯔꯥꯖꯅ ꯕꯤꯟꯗꯨ ꯁꯔꯣꯕꯔꯗꯒꯤ ꯐꯪꯂꯛꯄ ꯊꯥꯡ ꯑꯃꯁꯨꯡ ꯇꯥꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄꯁꯨ ꯃꯪ ꯇꯝꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯕꯪꯒꯅ ꯊꯣꯡꯁꯪꯕꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯐꯤꯡꯅ ꯆꯦꯜꯂꯛꯂꯒ ꯈꯥꯒꯤꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ ꯂꯕꯪꯒ ꯑꯃꯗꯤ ꯂꯇꯥꯁꯅ ꯑꯍꯥꯟꯕ ꯎꯅꯔꯛꯄꯗ ꯑꯃꯅ ꯑꯃꯕꯨ ꯀꯥꯎꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯅ ꯑꯃꯒꯤ ꯊꯃꯣꯏꯗ ꯍꯪꯅꯈꯤ ꯄꯥꯈꯪ ꯑꯗꯨ ꯀꯅꯥꯅꯣ ꯂꯩꯔꯥꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯅꯣꯡ ꯍꯦꯡꯉꯥꯟꯕꯒ ꯃꯩꯇꯩꯒ ꯈꯥꯒꯤꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯩꯇꯩꯒꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯂꯕꯪꯒ ꯑꯗꯨ ꯑꯃꯁꯨꯡ ꯃꯗꯨ ꯃꯩꯒꯤ ꯃꯁꯛ ꯑꯣꯏꯔꯦ ꯌꯥꯝ ꯑꯀꯟꯕ ꯍꯤꯔꯣ ꯉꯥꯛꯇꯅꯤ ꯃꯊꯪꯗ ꯃꯍꯥꯔꯥꯖ ꯈꯒꯦꯟꯗ꯭ꯔꯖꯤꯠ ꯃꯁꯥꯃꯛ ꯂꯥꯟ ꯆꯪꯂꯦ ꯃꯤꯒꯤ ꯏꯅ ꯇꯨꯔꯦꯜ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯑꯀꯟꯕ ꯂꯥꯟꯅꯤ ꯃꯇꯝꯗꯨꯗ ꯁꯣꯛꯅꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕꯅꯤ ꯃꯥꯒꯤ ꯎꯄꯟꯌꯥꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯕꯪꯒ ꯂꯇꯥꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯔꯥ ꯑꯃꯨꯛ ꯑꯣꯏꯔꯛꯑꯦ ꯉꯁꯤꯗꯤ ꯃꯤ ꯆꯥꯕ ꯈꯥꯒꯤꯒꯤ ꯂꯥꯟꯃꯤꯒ ꯃꯤ ꯆꯥꯕ ꯈꯥꯒꯤꯒꯤ ꯂꯥꯟꯃꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯍꯥꯔꯥꯖꯒ ꯊꯦꯡꯅꯔꯦ ꯑꯁꯨꯝꯅ ꯈꯥꯒꯤꯒꯤ ꯂꯥꯟꯃꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤ ꯍꯥꯏꯗꯨꯅ ꯈꯣꯒꯦꯟꯗ꯭ꯔꯖꯤꯠꯄꯨ ꯈꯥꯒꯦꯝꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯑꯁꯦ ꯄꯤꯈꯤ ꯑꯁꯣꯝꯗꯅ ꯂꯇꯥ ꯑꯃꯗꯤ ꯃꯇꯥ ꯏꯟꯗꯨꯒ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯇꯥꯅ ꯏꯔꯨꯖꯕ ꯂꯥꯛꯄꯗ ꯃꯇꯝꯗꯨ ꯇꯨꯔꯦꯜꯗ ꯏꯔꯨꯖꯅꯔꯤꯕ ꯃꯇꯝ ꯃꯥꯏꯕꯤ ꯁꯦꯜ ꯍꯨꯟꯕ ꯊꯦꯡꯅꯔꯝꯃꯤ ꯂꯇꯥꯁꯨ ꯍꯨꯜꯂꯝꯃꯤ ꯃꯥꯏꯕꯤꯅ ꯂꯇꯥꯗ ꯂꯥꯏꯐꯥꯎ ꯄꯤꯔꯛꯏ ꯅꯆꯨꯡꯂꯥꯡꯒꯤ ꯂꯩꯄꯥꯛ ꯀꯥꯏꯔꯅꯤꯀꯣ ꯁꯅꯥ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯥꯏꯕꯤꯒꯤ ꯁꯦꯟꯅꯨ ꯍꯧꯖꯤꯛꯁꯨ ꯆꯠꯅꯔꯤ ꯑꯩꯈꯣꯏ ꯃꯥꯡꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯅꯥꯡꯕ ꯑꯃ ꯂꯩꯔꯒꯗꯤ ꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇꯒ ꯆꯠꯂꯒ ꯃꯥꯁꯨ ꯑꯗꯨꯝ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯕꯣꯔꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯁꯦ ꯑꯗꯨꯝ ꯉꯥꯡꯉꯤ ꯍꯧꯖꯤꯛꯁꯨ ꯉꯥꯡꯉꯤ ꯃꯃꯥꯡꯉꯩꯗꯁꯨ ꯉꯥꯡꯉꯤ ꯑꯗꯨꯅ ꯂꯕꯪꯒ ꯂꯇꯥ ꯑꯅꯤ ꯁꯛ ꯈꯪꯅꯔꯕ ꯇꯨꯡꯗ ꯃꯇꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯅꯥꯟꯊꯣꯛꯄ ꯂꯩꯔꯝꯗꯦ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤ ꯀꯔꯤ ꯂꯩꯔꯝꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯈꯠꯇꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯌꯥꯝꯅ ꯕꯦꯕꯥꯔꯒꯤ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯈꯨꯠꯁꯥꯟꯅ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯏꯃꯤꯟꯅꯕ ꯀꯩꯗꯧꯕ ꯃꯇꯝꯗꯨꯒꯤ ꯂꯩꯀꯥꯏ ꯈꯪꯗꯕ ꯈꯪꯂꯛꯂꯦ ꯑꯩꯗꯤ ꯃꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯂꯩꯄꯥꯛ ꯇꯥꯗꯕ ꯇꯥꯔꯛꯂꯦ ꯂꯇꯥ ꯊꯥꯖꯕꯒꯤꯗꯃꯛꯇ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄꯒ ꯃꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯒ ꯃꯣꯠ ꯃꯥꯟꯅꯔꯛꯇ꯭ꯔꯦ ꯃꯔꯩ ꯇꯧꯅꯔꯛꯂꯦ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯁꯨ ꯍꯤꯖꯝ ꯃꯉꯥꯜꯒꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗꯁꯨ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯅꯤ ꯌꯥꯝ ꯔꯣꯃꯥꯟꯇꯤꯀꯦꯜꯗꯨꯅ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯕꯨꯡ ꯃꯍꯥꯔꯥꯖꯅ ꯃꯆꯥ ꯏꯕꯦꯝꯃ ꯂꯇꯥꯁꯅꯥꯕꯨ ꯂꯕꯪꯒꯗ ꯄꯤꯁꯤ ꯌꯥꯗꯕꯒꯤꯗꯃꯛꯇ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯂꯇꯥ ꯂꯥꯛꯂꯒ ꯂꯃꯟ ꯈꯨꯝꯕꯒꯤ ꯀꯜꯂꯕ ꯅꯣꯡꯔꯩ ꯃꯁꯥꯗꯨ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯅꯣꯡꯃ ꯈ꯭ꯋꯥꯏꯔꯥꯛꯄꯒꯤ ꯍꯤꯔꯨ ꯍꯟꯖꯕꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯍꯤꯊꯣꯏ ꯍꯦꯟꯕ ꯍꯥꯏꯕ ꯍꯤ ꯑꯗꯨ ꯋꯥꯏꯔꯨꯕꯗ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯍꯤ ꯑꯗꯣ ꯈꯣꯠꯄꯁꯨ ꯌꯥꯔꯣꯏ ꯑꯅꯧꯕ ꯑꯃ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯍꯥꯟꯅꯒꯤꯗꯨꯒ ꯃꯥꯟꯅꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯩ ꯅꯠꯇꯅ ꯃꯔꯩ ꯇꯧꯅꯔꯛꯄ ꯅꯣꯡꯃ ꯂꯇꯥꯁꯅꯥꯅ ꯃꯥꯒꯤ ꯂꯩꯀꯣꯜꯗ ꯊꯣꯔꯛꯇꯨꯅ ꯏꯟꯗꯨꯔꯦꯈꯥꯒ ꯃꯇꯥꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯍꯥꯔꯥꯖ ꯈꯣꯒꯦꯟꯗ꯭ꯔꯖꯤꯠꯅ ꯄꯥꯇ꯭ꯔ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯇ ꯀꯣꯏꯁꯤꯜꯂꯗꯨꯅ ꯂꯩꯄꯥꯛꯀꯤ ꯑꯔꯨꯕ ꯋꯥꯐꯝ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄ ꯌꯥꯎꯗ꯭ꯔꯤꯕꯒꯤ ꯃꯔꯝ ꯅꯤꯡꯊꯧꯅ ꯍꯪꯂꯝꯃꯤ ꯍꯤꯒꯤ ꯃꯇꯥꯡ ꯑꯗꯨ ꯇꯝꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ ꯃꯇꯥꯡ ꯑꯗꯨꯗ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄꯁꯨ ꯌꯧꯔꯛꯂꯦ ꯃꯌꯥꯝꯕꯅ ꯊꯦꯝꯕꯗ ꯌꯥꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯍꯟꯕꯁꯨ ꯄꯥꯝꯗꯦ ꯐꯣꯠꯄꯁꯨ ꯌꯥꯔꯣꯏ ꯍꯥꯟꯅꯒꯤꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯕꯗ ꯅꯨꯃꯤꯠ ꯑꯗꯣ ꯌꯦꯠꯅꯗꯨꯅ ꯑꯗꯨꯝ ꯇꯣꯛꯂꯦ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯕ ꯌꯥꯏꯁꯀꯨꯜ ꯂꯥꯛꯄꯒꯤ ꯃꯔꯩ ꯑꯗꯣ
ꯊꯤꯒꯠꯅꯔꯛꯄꯗ ꯂꯇꯥ ꯁꯅꯥ ꯊꯥꯖꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯝꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯦ ꯂꯩꯕꯥꯛ ꯀꯥꯏꯕꯒꯤ ꯆꯥꯎꯔꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ ꯂꯕꯪꯒꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯃꯄꯥꯜ ꯊꯣꯔꯛꯂꯦ ꯄꯨꯟꯁꯤꯒꯤ ꯑꯀꯟꯕ ꯂꯥꯟꯐꯝꯗ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯇꯣꯝꯇ ꯍꯥꯏꯖꯔꯛꯏ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯇꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄ꯭ꯔꯦꯝ ꯃꯥꯡꯒꯅꯤ ꯅꯤꯡꯗꯦ ꯂꯝꯕꯥꯟ ꯊꯤꯌꯥ ꯍꯖꯥꯔꯤꯒꯤ ꯏꯃꯨꯡ ꯊꯤꯌꯥ ꯍꯖꯥꯔꯤ ꯍꯥꯏꯕ ꯑꯁꯦ ꯂꯝꯕꯥꯟ ꯈꯨꯟꯗ ꯃꯆꯤꯟ ꯆꯠꯄ ꯃꯤ ꯑꯃꯅꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯁꯨꯏ ꯑꯍꯟ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯜꯂꯤ ꯀꯣꯅꯨꯡꯗ ꯑꯇꯣꯝꯕꯅ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯣꯏ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯍꯌꯦꯡꯗꯤ ꯂꯥꯟ ꯆꯪꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯝꯕ ꯄꯨꯝꯅꯃꯛ ꯇꯤꯜꯂꯗꯨꯅ ꯃꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗ ꯂꯥꯟꯒꯤ ꯄꯠꯇ꯭ꯔ ꯀꯜꯂꯛꯏ ꯍꯥꯏꯗꯤ ꯍꯌꯦꯡ ꯂꯥꯟ ꯆꯠꯄꯒꯤꯗꯃꯛꯇ ꯍꯌꯦꯡꯒꯤ ꯅꯨꯡꯊꯤꯜꯗ ꯄꯨꯡ 5 ꯇꯥꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯟ ꯆꯪꯅꯕ ꯖꯇ꯭ꯔꯥ ꯇꯧꯒꯅꯤ ꯍꯥꯏꯔꯛꯏ ꯃꯍꯥꯔꯥꯖꯒꯤ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯔꯗꯨꯅ ꯊꯥꯡ ꯈꯧꯕꯣꯝꯕ ꯄꯥꯏꯔꯗꯨꯅ ꯊꯥꯡꯒꯤ ꯖꯒꯣꯏ ꯁꯥꯔꯦ ꯃꯍꯥꯔꯥꯖꯒꯤ ꯑꯁꯥꯎꯕꯅ ꯃꯥꯌꯣꯛꯅꯅ ꯃꯤꯒꯤ ꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯄꯨꯝꯕ ꯄꯨꯡꯉꯥꯡ ꯉꯥꯡꯂꯝꯃꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯀꯁꯥꯔꯗ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯀꯣꯟꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯗꯔꯕꯥꯔ ꯐꯝꯂꯦ ꯃꯍꯥꯔꯥꯖꯒꯤ ꯁꯅꯥ ꯃꯥꯏꯊꯣꯡ ꯎꯕꯗ ꯀꯅꯥꯃꯠꯇꯅ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯂꯇꯥ ꯁꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯝꯂꯕꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯂꯇꯥ ꯁꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯝꯂꯕꯗ ꯁꯅꯥ ꯀꯣꯅꯨꯡ ꯃꯔꯥꯡ ꯇꯧꯅꯔꯦ ꯀꯁꯥꯔꯒꯤ ꯔꯥꯝꯄꯨꯔꯗ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯐꯝꯗꯨꯅ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯐꯝꯂꯤ ꯂꯥꯟꯗꯁꯨ ꯃꯥꯏꯊꯤꯔꯦ ꯍꯤꯔꯨ ꯍꯟꯖꯕ ꯍꯥꯠꯇꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯂꯥꯡꯇꯛꯅꯔꯕ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯄꯨꯛꯅꯤꯡꯕꯨ ꯂꯇꯥꯒꯤ ꯐꯖꯔꯕ ꯋꯥꯍꯩꯅ ꯃꯄꯥꯡꯒꯜ ꯍꯥꯞꯈꯤ ꯂꯕꯪꯒ ꯑꯃꯁꯨꯡ ꯅꯕꯤꯟ ꯑꯁꯨꯝ ꯃꯥꯡꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯃꯊꯪ ꯅꯤꯡꯁꯤꯡꯅꯩ ꯅꯕꯤꯟ ꯍꯥꯏꯕꯗꯨꯗꯤ ꯏꯟꯗꯨꯔꯦꯈꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥ ꯑꯃꯅꯤ ꯂꯕꯪꯒꯅ ꯅꯕꯤꯟꯗ ꯑꯁꯦꯡꯕ ꯄꯔꯤꯆꯣꯏ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯟꯗꯨꯔꯦꯈꯥꯁꯨ ꯂꯇꯥꯒ ꯂꯣꯏꯅꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯇꯝꯊꯣꯛꯂꯤ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣ ꯈ꯭ꯋꯥꯏꯔꯥꯛꯄ ꯃꯆꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯆꯥ ꯈꯥꯡꯕ ꯉꯝꯗꯔꯗꯨꯅ ꯀꯁꯥꯔꯗ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯂꯒꯦ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯁꯥꯔꯒꯤ ꯅꯤꯡꯊꯧꯗ ꯆꯤꯊꯤ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯌꯥꯏꯁ꯭ꯀꯨꯜ ꯂꯥꯛꯄꯕꯨ ꯆꯪꯖꯐꯝ ꯄꯤꯐꯗꯦ ꯄꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯂꯥꯟꯗꯥꯔꯛꯀꯅꯤ ꯁꯥꯎꯅꯔꯤꯕ ꯃꯁꯦꯟꯁꯦ ꯀꯁꯥꯔ ꯅꯤꯡꯊꯧꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯥꯅꯣꯡꯕ ꯌꯥꯏꯁ꯭ꯀꯨꯜ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯅꯕ ꯍꯥꯏꯔꯦ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗ ꯁꯥꯅꯣꯡꯕꯅ ꯍꯤꯔꯨꯍꯟꯖꯕ ꯅꯤꯔꯦ ꯅꯤꯡꯊꯧꯅ ꯂꯕꯪꯒꯒ ꯑꯅꯤꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯎꯄꯟꯌꯥꯁ ꯑꯁꯤ ꯆꯠꯊꯔꯛꯏ ꯃꯁꯤ ꯃꯃꯥꯡꯒꯤ ꯈꯤꯇꯪ ꯃꯥꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯃꯥꯒꯤ ꯊꯤꯝꯗꯨ ꯈꯤꯇꯪ ꯎꯠꯆꯕꯅꯤ ꯇꯧꯄꯨꯟꯒꯤ ꯂꯥꯟ ꯂꯣꯏꯔꯕꯗ ꯃꯍꯥꯔꯥꯖ ꯈꯒꯦꯟꯗ꯭ꯔꯖꯤꯠ ꯑꯃꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯈ꯭ꯋꯥꯏꯔꯥꯛꯄꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯀꯨꯟꯖꯂꯇꯥꯕꯨ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤ ꯏꯕꯦꯝꯃꯒ ꯃꯄꯥꯕꯨꯡꯒ ꯊꯦꯡꯅꯔꯕꯗ ꯃꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯕꯤꯗꯥꯏ ꯄꯤꯔꯛꯏ ꯑꯩꯍꯥꯛ ꯂꯨꯈ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ ꯃꯄꯥꯒꯤ ꯃꯐꯝꯗ ꯂꯥꯛꯅꯕꯒꯤ ꯗꯟꯗꯤ ꯐꯪꯂꯤ ꯏꯄꯨꯔꯣꯏꯕꯁꯨ ꯃꯅꯤꯄꯨꯔ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯊꯪ ꯄꯤꯔꯝꯗ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯎꯄꯟꯌꯥꯁꯀꯤ ꯃꯤꯡꯊꯣꯜ ꯆꯥꯎꯕꯅ ꯃꯥꯒꯤ ꯑꯩꯇꯤꯍꯥꯁꯤक ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯕꯪꯒ ꯂꯇꯥ ꯊꯣꯟꯈꯤ ꯂꯕꯪꯒ ꯂꯇꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯋꯥꯍꯩ ꯑꯅꯤ ꯂꯕꯪꯒ ꯂꯇꯥ ꯑꯁꯤ ꯑꯄꯨꯟꯕ ꯃꯁꯛ ꯀꯝꯄꯥꯎꯟ ꯋꯥꯔꯗ ꯑꯍꯥꯟꯕꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯂꯕꯪꯒ ꯍꯥꯏꯕ ꯑꯁꯤꯅ ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯅꯥꯌꯛ ꯑꯣꯏꯔꯤꯕ ꯄꯥꯈꯪ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯑꯗꯨꯒ ꯂꯇꯥ ꯍꯥꯏꯕꯤ ꯑꯁꯤꯅ ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯅꯥꯌꯤꯀꯥꯅꯤ ꯅꯥꯌꯤꯀꯥ ꯍꯥꯏꯗꯤ ꯍꯦꯔꯣꯏꯟ ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯃꯤꯡꯊꯣꯜ ꯑꯁꯦ ꯁ꯭ꯔꯤ ꯆꯥꯎꯕꯅ ꯌꯥꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯣꯜꯂꯝꯕ ꯃꯥꯜꯂꯤ ꯎꯄꯟꯌꯥꯁꯀꯤ ꯃꯄꯨꯡ ꯑꯣꯏꯔꯤꯕ ꯄꯥꯇ꯭ꯔ ꯅꯥꯌꯛ ꯑꯃꯁꯨꯡ ꯅꯥꯌꯤꯀꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯊꯣꯜꯂꯝꯕ ꯑꯗꯨꯒ ꯂꯕꯪꯒ ꯂꯇꯥ ꯂꯕꯪꯒ ꯍꯥꯏꯕ ꯂꯩ ꯄꯥꯝꯕꯤ ꯑꯗꯨꯒ ꯂꯇꯥ ꯍꯥꯏꯕꯤ ꯎꯔꯤ ꯑꯁꯤꯒ ꯌꯦꯠꯇꯨꯅ ꯍꯧꯕꯒꯨꯝꯅ ꯋꯥꯔꯤ ꯑꯁꯦ ꯁꯥꯒꯠꯅꯕ ꯍꯣꯠꯅꯈꯤ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯕꯅ ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯃꯤꯡꯊꯣꯜ ꯑꯁꯤ ꯌꯥꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯊꯣꯜꯂꯝꯃꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒ ꯑꯁꯨꯝꯅ ꯍꯥꯏꯕꯁꯨ ꯌꯥꯏ ꯎꯄꯟꯌꯥꯁꯀꯤ ꯋꯥꯔꯤꯒ ꯎꯄꯟꯌꯥꯁ ꯑꯁꯤꯒꯤ ꯃꯤꯡꯊꯣꯜꯒ ꯌꯥꯝꯅ ꯆꯥꯟꯅꯩ ꯑꯗꯨꯕꯨ ꯂꯣꯟꯒꯤ ꯑꯣꯏꯅ ꯌꯦꯡꯂꯨꯔꯕꯗꯤ ꯁꯪꯁꯀ꯭ꯔꯤꯠ ꯋꯥꯍꯩ ꯂꯕꯪꯒ ꯑꯃꯁꯨꯡ ꯂꯇꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯅꯤ ꯑꯁꯦ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯃꯩꯇꯩꯂꯣꯟꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ
ꯑꯗꯨꯕꯨ ꯁꯪꯁꯀ꯭ꯔꯤꯠ ꯋꯥꯍꯩ ꯑꯣꯏꯅ ꯂꯧꯔꯝꯃꯤꯕꯅ ꯁꯤꯅꯗꯤ ꯎꯄꯅ꯭ꯌꯥꯁꯀꯥꯔꯒꯤ ꯑꯄꯥꯝꯕ ꯋꯥꯍꯩ ꯑꯣꯏꯕ ꯇꯥꯏ ꯃꯊꯛꯇꯁꯨ ꯄꯟꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯆꯥꯎꯕ ꯂꯣꯟ ꯌꯥꯝꯅ ꯍꯩꯕ ꯈꯪꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯎꯄꯅ꯭ꯌꯥꯁ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯋꯥꯔꯦꯡ ꯁꯩꯔꯦꯡꯁꯤꯡꯗ ꯃꯍꯥꯛꯅ ꯄꯥꯝꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯆꯞ ꯆꯥꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯃꯛ ꯆꯥꯎꯕꯒꯤ ꯊꯣꯏꯗꯣꯛꯄ ꯂꯣꯟ ꯍꯩꯕꯒꯤ ꯃꯒꯨꯟꯅꯤ ꯆꯥꯎꯕꯒꯤ ꯂꯕꯪꯒꯂꯇꯥ ꯍꯥꯏꯕ ꯏꯇꯤꯍꯥꯁꯤक ꯎꯄꯅ꯭ꯌꯥꯁ ꯑꯁꯤꯗꯗꯤ ꯑꯇꯩ ꯋꯥꯔꯦꯡꯁꯤꯡꯒꯨꯝꯅ ꯁꯪꯁꯀ꯭ꯔꯤꯠ ꯑꯃꯁꯨꯡ ꯕꯪꯒꯥꯂꯤ ꯋꯥꯍꯩ ꯃꯔꯛ ꯃꯔꯛꯇ ꯍꯥꯞꯄ ꯅꯠꯇꯅ ꯑꯇꯩꯗꯤ ꯏꯪꯒ꯭ꯔꯥꯖꯤꯅꯆꯤꯡꯕ ꯂꯣꯟꯒꯤ ꯋꯥꯍꯩ ꯌꯥꯎꯗꯦ ꯃꯍꯥꯛꯅ ꯎꯄꯅ꯭ꯌꯥꯁ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯅꯠꯇꯦ ꯆꯨꯝꯅ ꯃꯤꯌꯥꯝꯅ ꯃꯇꯝꯗꯨꯒꯤ ꯁꯃꯥꯖꯅ ꯉꯥꯡꯅꯕ ꯂꯣꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯃꯇꯝꯗꯨꯒꯤ ꯁꯃꯥꯖꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯁꯪꯁꯀ꯭ꯔꯤꯠ ꯑꯃꯁꯨꯡ ꯕꯪꯒꯥꯂꯤ ꯋꯥꯍꯩ ꯉꯥꯡꯕꯗ ꯅꯠꯇ꯭ꯔꯒ ꯏꯕꯗ ꯃꯔꯛ ꯊꯠꯇꯨꯅ ꯉꯥꯡꯅꯕ ꯅꯠꯇ꯭ꯔꯒ ꯏꯅꯕ ꯑꯗꯨꯒꯤ ꯃꯃꯤꯗꯤ ꯃꯍꯥꯛꯀꯤ ꯎꯄꯅ꯭ꯌꯥꯁ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯇꯥꯏ ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯑꯥꯔꯁ ꯄꯤꯕꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕ ꯆꯪꯖꯐꯝ ꯄꯤꯕꯗꯣ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯀꯟꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯔꯥꯖ ꯈꯣꯒꯦꯟꯗ꯭ꯔꯖꯤꯠꯅ ꯃꯈꯣꯏ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯑꯁꯤ ꯊꯥꯔꯛꯄꯅꯤ ꯑꯗꯨꯅ ꯃꯍꯥꯔꯥꯖ ꯈꯣꯒꯦꯟꯗ꯭ꯔꯖꯤꯠꯅ ꯙꯔꯅꯥ ꯇꯧꯕ ꯈꯪꯗꯕꯅꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯄꯅ꯭ꯌꯥꯁꯀꯥꯔ ꯑꯁꯤꯅ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯣꯏꯅ ꯆꯥꯟꯅꯒꯗꯕ ꯃꯑꯣꯡ ꯌꯦꯡꯗꯨꯅ ꯁꯪꯁꯀ꯭ꯔꯤꯠ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥ ꯋꯥꯍꯩ ꯁꯤꯖꯤꯟꯅꯩ ꯃꯁꯤꯅ ꯎꯄꯅ꯭ꯌꯥꯁ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯍꯦꯟꯒꯠꯍꯜꯂꯤ ꯑꯁꯨꯝꯅ ꯆꯥꯎꯕꯒꯤ ꯈꯨꯠꯏ ꯑꯃꯁꯨꯡ ꯃꯐꯣꯡꯗꯣꯛꯀꯤ ꯃꯇꯥꯡꯁꯤꯗ ꯈꯔꯗꯪ ꯁꯟꯗꯣꯛꯆꯈꯤꯒꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯛꯆꯨ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯅꯗꯕꯒꯨꯝꯅ ꯋꯥꯈꯜ ꯑꯃꯁꯨꯡ ꯃꯤꯠꯌꯦꯡꯁꯨ ꯃꯥꯟꯅꯗꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯗ ꯋꯥꯈꯜ ꯑꯃꯁꯨꯡ ꯃꯤꯠꯌꯦꯡ ꯈꯦꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯃꯛ ꯈꯦꯠꯅꯩ ꯑꯁꯤꯒꯨꯝꯕ ꯈꯦꯠꯅꯕꯒꯤ ꯃꯑꯣꯡ ꯑꯁꯦ ꯑꯏꯕ ꯑꯃꯒꯤ ꯈꯨꯠꯏ ꯀꯌꯥꯗꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯍꯥꯏꯕꯁꯦ ꯃꯐꯝ ꯃꯇꯝ ꯑꯃꯁꯨꯡ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯐꯤꯕꯝꯒꯤꯁꯨ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯏꯕ ꯅꯠꯇ꯭ꯔꯒ ꯑꯏꯕ ꯑꯃꯈꯛꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯄꯗ ꯃꯥꯟꯅꯕ ꯀꯌꯥ ꯎꯕꯁꯨ ꯐꯪꯏ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯍꯩꯅꯕꯤ ꯃꯐꯣꯡꯗꯣꯛ ꯈꯨꯠꯏ ꯈꯔꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯏ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯑꯁꯦ ꯁ꯭ꯇꯥꯏꯜ is the man ꯍꯥꯏꯗꯅ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯎꯕꯒꯤ ꯁꯩꯔꯦꯡꯁꯤꯡ ꯋꯥꯔꯦꯡꯁꯤꯡ ꯂꯕꯪꯒꯂꯇꯥ ꯍꯥꯏꯔꯤꯕ ꯑꯩꯇꯤꯍꯥꯁꯤक ꯎꯄꯅ꯭ꯌꯥꯁ ꯑꯁꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯃꯇꯝ ꯈꯦꯠꯅꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯟꯅꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯄꯨꯝꯅꯃꯛ ꯑꯁꯦ ꯆꯥꯎꯕꯒꯤ ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯃꯥꯟꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯏ ꯑꯁꯤꯒꯨꯝꯕ ꯆꯥꯎꯕꯒꯤ ꯃꯥꯟꯅꯕ ꯈꯨꯠꯏ ꯑꯃꯁꯨꯡ ꯃꯐꯣꯡꯗꯣꯛ ꯑꯁꯤꯅ ꯆꯥꯎꯕꯒꯤ ꯃꯁꯛ ꯇꯔꯪ ꯇꯔꯪꯅ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯏ ꯈꯨꯠꯏ ꯍꯥꯏꯕꯒꯤ ꯏꯔꯤꯕ ꯃꯏ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯗꯣꯛꯂꯤꯕ ꯈꯨꯠꯐꯣꯡꯗꯣꯛ ꯑꯗꯨꯁꯨ ꯌꯦꯡꯂꯒ ꯃꯈꯥꯒꯤ ꯑꯁꯨꯝꯅ ꯃꯈꯜ ꯈꯔꯁꯨ ꯑꯗꯨꯝ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯩꯒꯤ ꯑꯍꯥꯟꯕꯗ ꯑꯁꯨꯞꯄ ꯈꯨꯠꯏ ꯁꯟꯗꯣꯛꯄ ꯈꯨꯠꯏ ꯏꯆꯦꯜ ꯈꯨꯠꯏ ꯏꯊꯛ ꯈꯨꯠꯏ ꯅꯣꯛꯅꯤꯡ ꯈꯨꯠꯏ ꯃꯊꯛꯇ ꯄꯤꯔꯤꯕ ꯈꯨꯠꯏ ꯃꯈꯜꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯕꯒꯤ ꯍꯩꯅꯕꯤ ꯈꯨꯠꯏꯗꯤ ꯑꯅꯤꯁꯨꯕꯒꯤ ꯁꯟꯗꯣꯛꯄ ꯈꯨꯠꯏ ꯑꯁꯤꯅꯤ ꯃꯥꯅ ꯏꯔꯤꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯗꯤ ꯄꯥꯔꯤꯕ ꯃꯤꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅꯁꯨ ꯑꯇꯣꯞꯄ ꯋꯥꯔꯦꯡ ꯑꯅꯤꯈꯛꯇꯪꯁꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯟꯖꯔꯝꯒꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯍꯥꯏꯗꯅ 11 ꯀ꯭ꯂꯥꯁꯇ ꯌꯥꯝꯅ ꯀꯨꯏꯅ ꯑꯩ ꯀꯣꯂꯦꯖꯇ ꯂꯩꯔꯤꯉꯩꯗ ꯇꯥꯛꯆꯔꯝꯃꯤ ꯑꯗꯨꯒ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯁꯤꯟꯐꯝ ꯑꯣꯟꯅꯕ ꯍꯥꯏꯕ ꯑꯃꯒ ꯑꯅꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯇ꯭ꯔꯁꯤꯡꯒꯤꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯕ꯭ꯌꯥꯁꯀꯤ శైꯂꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯑꯇꯩ ꯈꯨꯠꯏꯁꯤꯡ ꯑꯁꯤꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯏꯐꯪ ꯐꯪꯗꯕꯗꯤ ꯅꯠꯇꯦ ꯑꯇꯣꯞꯄ ꯈꯨꯠꯏꯁꯤꯡꯁꯤꯁꯨ ꯑꯗꯨꯃꯛꯇꯤ ꯌꯥꯎꯏ ꯆꯥꯎꯕꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃ ꯇꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯁꯟꯗꯣꯛꯄ ꯈꯨꯗꯝ ꯀꯌꯥ ꯄꯤꯕ ꯀꯩꯒꯤꯅꯣꯗ ꯀꯣꯛꯇꯨꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯀꯣꯛꯇꯨꯗ ꯆꯪꯍꯧꯔꯒꯗꯤ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯍꯥꯏꯔꯒ ꯅꯪ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯤꯟꯕ ꯌꯥꯗꯦꯗꯅ ꯐꯠꯇꯕ ꯁꯪꯒ ꯇꯤꯜꯂꯨꯕꯗ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯀꯌꯥꯁꯨ ꯃꯥꯅ ꯈꯨꯗꯝ ꯄꯤꯗꯅ ꯇꯥꯏ ꯍꯧꯖꯤꯛꯀꯤ ꯑꯦꯁꯦ ꯇꯥꯏꯞꯇ ꯏꯕ ꯋꯥꯔꯦꯡ ꯑꯅꯤꯗꯨꯁꯨ ꯈꯨꯗꯝ ꯀꯌꯥ ꯄꯤꯗꯨꯅ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯩ
ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯌꯥꯝꯕ ꯁꯩꯔꯦꯡ ꯑꯃꯁꯨꯡ ꯋꯥꯔꯦꯡꯁꯤꯡ ꯑꯁꯦ ꯄꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯂꯦꯞꯇꯕ ꯏꯆꯦꯜ ꯑꯃꯗ ꯄꯨꯊꯛꯏꯗꯤ ꯑꯩꯈꯣꯏ ꯑꯄꯥꯕꯅ ꯃꯊꯪꯗ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯀꯥꯟꯗ ꯃꯥꯒꯤꯁꯦ ꯄꯥꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯃꯊꯛꯇꯁꯨ ꯄꯟꯖꯈ꯭ꯔꯦ ꯃꯗꯨꯗꯤ ꯆꯥꯎꯕꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯤꯔꯤꯕꯗꯨ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯕꯤꯁꯣꯏ ꯑꯃꯗ ꯍꯥꯏꯗꯤ ꯁꯕꯖꯦꯛꯇꯣ ꯃꯇꯝꯗ ꯂꯣꯟꯒꯤ ꯑꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯕ ꯃꯉꯣꯟꯗ ꯂꯩꯇꯦ ꯃꯩꯇꯩꯂꯣꯟꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯣꯟꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃ ꯍꯦꯛꯇ ꯄꯨꯁꯤꯟꯗꯨꯅ ꯐꯣꯡꯗꯣꯛꯅꯤꯡꯕꯗꯨ ꯃꯇꯤꯛ ꯆꯥꯅ ꯃꯤꯌꯥꯝ ꯄꯦꯟꯅꯅꯕ ꯐꯣꯡꯗꯣꯛꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯄꯤꯕꯁꯨ ꯉꯝꯃꯤ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯂꯣꯟ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯂꯣꯟ ꯌꯥꯝꯅ ꯍꯩꯕ ꯂꯣꯟ ꯑꯃꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯆꯞ ꯆꯥꯅ ꯁꯤꯖꯤꯟꯅꯐꯝ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯅ ꯃꯩꯇꯩꯂꯣꯟ ꯕꯥꯡꯂꯥ ꯁꯪꯁꯀ꯭ꯔꯤꯠ ꯏꯪꯒ꯭ꯔꯥꯖꯤꯗ ꯐꯖꯅ ꯀꯃꯥꯟ ꯂꯩꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯅ ꯃꯅꯨꯡꯗ ꯉꯥꯡꯅ ꯁꯛꯅꯕ ꯃꯤꯒꯤ ꯐꯤꯕꯝ ꯃꯇꯨꯡ ꯏꯟꯅ ꯆꯥꯟꯅꯕ ꯂꯣꯟ ꯁꯤꯖꯤꯟꯅꯩ ꯃꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯑꯗꯨꯒ ꯆꯥꯟꯅꯕ ꯂꯣꯟꯁꯤ ꯁꯤꯖꯤꯟꯅꯩ ꯈꯨꯗꯝ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯋꯥꯉꯥꯡ ꯃꯅꯥꯏꯗꯅ ꯃꯅꯥꯏꯒꯤ ꯋꯥꯉꯥꯡ ꯂꯥꯃꯤꯗꯅ ꯂꯥꯃꯤꯗ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡ ꯃꯁꯤꯗ ꯄꯥꯇ꯭ꯔ ꯑꯗꯨꯒ ꯂꯣꯟꯒ ꯆꯥꯡꯗꯝꯅꯕ ꯆꯥꯟꯅꯗꯕ ꯈꯛ ꯑꯩꯈꯣꯏꯅ ꯑꯄꯥꯕ ꯑꯩꯈꯣꯏꯅ khak uba phangde ningthau na ngang bo wangang ade manipur da raj bevhar karmaina tawi adi ningthau palinge matamda ningthau na kaurakan da karamba bevhar thamgani maharaj khogendra jina singhasan dagi hogaladuna hairi pa example lama ngasi ina oni ma raj mantri amasu dhananjoy pandit na chingbale pa ki anga mathau puna maktile ina oni maktabiu ina oni gi Pamongi panggal na na ningthau oiduna pali bani bor mantri amasung pandit sumun na tabiu ipu mantri amasung pandit na lepak ngakpada gi yetki pambongi masak oiri banina lepak ki luchingba nga mathau punamak tabiu asumna mahana kaman paurakanda yamna mi khonba wahi watase matang sida koina uba phangi manai na ngangbo wangang na kamai na ngangami khwairakpa laining thau Madugidamagta karigi sana pungning tayang bibage handakta ibudau pakhang bana yamung maharaj bu chanbi haiba khangjare hojing maharaj gi yengna tingkhang apumba soidana maru phangna mangba oiragani adi moina lanjoi oibagi expression duni lamina ngangbo wangang sina kamaina ngangi labanga silamini lanbau purak panupa maharaj nanai ayak phanung kairoi lakpagi macha nupi Machani Paknung kairoi lakpagi machani nanai egi mingdi labanga kawi Manipur sana lepak asida khagi na landarakle singkhai singkhangda laman chaduna leire asumna magi expression do aduni tamjari se nupi masel wari sanabai matangda mu hairami indure khana ichaibe ma nongan badagina phane Piduk achauba ama phaba mak phauba ngamdre ita khoi diwa tapadaba macha mapugi macha nina sudraba su phai sujaraga chak ekoi di nganna sin tharabadi mangba haibaduni aikoi da asuk nganna sin tharabadi mangba haibaduni kunjalata namu magi mausagi Swabhab Khangduna Nangna Haurau Haibagi Haurakbane Aina Haudrabadi Nang Turen Kuma Laroidro Asumna Chaubagi Tabak Todok Natraga Karigumba Hiram Chaubana Asumna Kwarakam Chaubana Tabak Todok Natraga Karigumba Hiram Ama Haina Rakpada Sanaba Hai Seasonay Masi Chaubagi Hai Singbani Matang Chaba Matpamda Praman Kaya so happy aduga karigumba matangdana Sanskrit Bengali loan so adum hapsili samna harabada chawna phongdongningba wafam ama yamna laina marik chumna phongdokpa ngami mana phongdongningba matamda tawatabu mahakna karigumba hiram ama natraga thawdo amagi maramda phongdoknaba hotnabada sandokna haiba khui adugi mateng tattana laweba ma ngasai mathakta pitriba parengsingdo chawbagi wahi pukai si matang sida
mai wahai pukai se chawbagi wahai pukai da maite longi oiba phajara wahai wata praman panthai kaya masing langamdana lei masiga loinana bangla sanskrit ingraji amasung urdu gi phajara wahai wata probhabna chingba amasung idiom kaya sulei maramasina mahakna phongdong ningba matangda wahai gi awatba leite maite longi ariba amadi anobo wahai kaya matang chana sijina duna phongdok liba pot adugi masak hena phajali khwarakom chawba topa longi loksilluba wahai sing ase karigumba kanda tatsam natraga tadbham oiba sijinai haibadi dharma kripa murti pandit asina chingba al mathaki khudam sing asidagi khangba ngamle maduri chawbana loksilluba wahai chang yamna hele matang amadana nabinga labanga ga wari sanaringada pangal lama sanglaktuna haire akar aset sima tangja ikitang pabada kitang kudong chadre mayek si leitre asumna chawbana matangi matung inna atopa lon sina duna sina bagi chingna ba karinta leite mathakta khara naina khiba sidagi ekoina khangba ngamle madudi khwarapom chawba se lon yamna khangba amasung haiba misak ama oibaga loinana lon sijinabada su yamna cheksinba misak amani maramasina maki labangalata haiba aikyasi upanyasa sida sijinariba lon wahai wata sing ase yamna phajai upanyasa sida sijinariba lon ase maitai lon bangla sanskrit amasung urdu ni masida maitai lon gi oiba atai lon gi wahai sing khara yauriba sida wari gi matangda yaudaba yadabana yaubani asumna haijaningi hoi adubu kanagumana bangla sanskrit chingba khangdaba misak singdadi khara wana thuklamba su yai adubu wari gi matangda adumak irai laina kari haibano haibado sentence su paraga koina laina khangba ngami maramasina amuka su hainingi madudi chawbana magi upanyasa sida lon amasung wahai wata matang chana sijinai loinana alankar aidi leitengdo amasung praman proof tawba panthai matang chana happy masina upanyasa sibu hena phajali asumna ayaki sigumlaba ekoi dissertation si sagatpada khwarakom chawbagi partki matang ase hangna matang asida loisinjare punamapo mohana khairamjare matang asida akoigi feature tawjariba akoigi bagi picture asi ai amutang zoom out tawjarake khwarakpam chawba sing 1895 da pokpa aduga lekitabana 1950 da magi picture asi akoina amutang akoi honor tawminnasi khurumminnasi minute amatang akoi tuminlaiminasi aduga mathang tarakpada akoigi ngasigi program asibu mapung phahanbiba akoigi pabiriba mingoina panjarabada oja sarojna lini khomramgi damakta love and like thagatpa amtang pibirau ngasigi si imasi hana kitang masanga mudabadagi di huzik kitang among ngamkhalaktana pabibani akoi miyamgi damakta 75 years old Surabi Imana koi meyam da Manipuri literature si
ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯂꯩꯔꯕꯅꯤ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯌꯥꯝ ꯊꯥꯕꯤꯔꯛꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯕꯤꯔꯛꯈꯣ ꯌꯥꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯌꯦꯡꯉꯤꯁꯤ thank you ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯇꯧꯃꯤꯟꯅꯕꯗ ꯁꯄꯣꯔꯠ ꯇꯧꯃꯤꯟꯅꯕꯁꯤꯅ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯑꯗꯨꯝ ꯄꯥꯒꯗꯕ ꯂꯩꯔꯒꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯕꯗꯣ ꯑꯗꯨꯅ ꯏꯃꯥꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯌꯥꯝ ꯊꯥꯕꯤꯔꯛꯏ ꯉꯁꯤꯒꯤ ꯄꯥꯔꯤꯕ ꯑꯩꯈꯣꯏꯅ ꯑꯣꯊꯔꯁꯤꯒꯤ ꯑꯩꯅ ꯌꯦꯡꯈꯠꯆꯕ ꯀꯥꯟꯗ ꯉꯁꯥꯏ ꯏꯃꯥꯅ ꯔꯦꯐꯔꯦꯟꯁ ꯇꯧꯈꯤꯕ ꯂꯕꯪꯒ ꯂꯇꯥꯁꯦ ꯃꯁꯤ ꯏꯪꯂꯤꯁꯀꯤ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯃꯁꯤꯗ ꯂꯣꯡꯖꯝ ꯚꯕꯦꯟꯗ꯭ꯔ ꯁꯤꯡꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕ ꯂꯩꯔꯦ ꯍꯥꯏꯅ ꯃꯁꯤ ꯎꯖꯩ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯄꯥꯗ꯭ꯔꯤ ꯑꯩꯅꯗꯤ ꯑꯃꯨꯛ ꯐꯣꯀꯁ ꯇꯧꯖꯔꯤꯁꯤ ꯏꯃꯥꯅ ꯃꯩꯇꯩꯂꯣꯟꯒꯤꯁꯤ ꯐꯣꯀꯁ ꯇꯧꯔꯒ ꯑꯩꯅ ꯏꯪꯂꯤꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤ ꯍꯦꯛ ꯊꯤꯒꯠꯆꯔꯒ ꯑꯃꯨꯛ ꯄꯥꯖꯕꯅꯤ ꯑꯗꯨꯒ ꯏꯪꯂꯤꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯅꯣꯟ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯦꯠ ꯚꯔꯁꯟ ꯅꯠꯇ꯭ꯔꯒꯅ ꯏꯪꯂꯤꯁꯇ ꯏꯔꯛꯄ ꯂꯤꯇꯔꯦꯆꯔꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯖꯩ ꯑꯩ ꯑꯃꯨꯛꯇꯪ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯁꯤꯒꯤꯁꯤ ꯑꯗꯣꯝꯅ ꯄꯥꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯁꯤꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯏꯪꯂꯤꯁ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯇ꯭ꯔꯥꯟꯁꯂꯦꯇꯦड ꯕꯥꯏ ꯂꯣꯡꯖꯝ ꯚꯕꯦꯟꯗ꯭ꯔ ꯁꯤꯡ ꯂꯕꯪꯒ ꯂꯇꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯁꯤꯡ ꯃꯁꯤ ꯑꯩ ꯏꯁꯥꯅꯗꯤ ꯄꯥꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯉꯕꯅꯤꯅ ꯑꯩ ꯁꯣꯏꯗꯅ ꯊꯤꯒꯠꯆꯔꯒ ꯑꯩ ꯑꯣꯔꯗꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯄꯥꯕꯤꯔꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯤꯇꯔꯦꯆꯔ ꯄꯥꯕꯒꯤ ꯃꯔꯝꯗ ꯐꯣꯀꯁ ꯇꯧꯖꯕꯅꯤꯅ ꯑꯗꯣꯝꯅ ꯀꯔꯤ ꯄꯥꯔꯤ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯑꯩꯈꯣই ꯈꯪꯅꯤꯡꯉꯤ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯦꯡꯕꯤꯕꯗ ꯑꯣꯟꯂꯥꯏꯟ ꯂꯥꯏꯐꯀꯤ ꯃꯇꯝꯗꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯣꯐꯂꯥꯏꯟꯗ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯈꯨꯠꯊꯥꯡꯗ ꯁ꯭ꯇꯥꯔ ꯊꯥꯕꯤꯔꯛꯄ ꯑꯗꯒꯤ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯁꯄꯣꯔꯇꯔ ꯑꯣꯏꯕꯤꯕ ꯍꯥꯏꯕꯗꯤ ꯃꯦꯝꯕꯔꯁꯤꯞ ꯑꯣꯏꯕꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁꯣ ꯁꯤꯒꯤ ꯃꯈꯥꯗ ꯁ꯭ꯇꯥꯔ ꯍꯥꯏꯅ ꯏꯔꯤꯕꯁꯤꯒ ꯒ꯭ꯔꯤꯟꯒꯤ ꯃꯥꯔꯛ ꯑꯃ ꯑꯣꯏꯕꯁꯤ ꯃꯁꯤꯗ ꯆꯪꯉꯒꯗꯤ ꯁ꯭ꯇꯥꯔ ꯊꯥꯕꯤꯔꯛꯄ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯛꯄ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯣꯗꯤꯑꯣ ꯕꯨꯛ ꯁꯦꯝꯒꯠꯄꯗ ꯃꯇꯦꯡ ꯑꯣꯏꯖꯩ ꯑꯗꯨꯅ ꯁꯣꯏꯗꯅ ꯁ꯭ꯇꯥꯔ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯂꯥꯏꯟ ꯑꯃꯨꯛꯇꯪ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯁꯤꯗ ꯎꯠꯆꯔꯤꯕꯁꯤ ꯏꯃꯥꯅ ꯄꯥꯏꯕꯤꯔꯒ ꯃꯪꯒꯣꯟ ꯄꯤꯕꯤꯔꯒ ꯄꯥꯏꯕꯤꯔꯤꯕ ꯕꯨꯛ ꯑꯁꯤ ꯖꯔꯅꯦꯜ ꯗꯥꯏꯔꯤꯒꯨꯝꯕꯅꯤ ꯃꯁꯤꯒꯤ ꯀꯚꯔ ꯑꯥꯔꯠꯁꯤꯅ ꯑꯩ ꯏꯁꯥꯃꯛꯅ ꯌꯦꯛꯆꯕꯅꯤ ꯑꯗꯨ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯐꯪꯕꯤꯒꯅꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯅ ꯃꯦꯗ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯗꯨꯅꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯁꯦꯝꯕꯤꯕꯅꯤ ꯗꯤꯖꯥꯏꯟ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝꯅ ꯁꯦꯝꯕꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯖꯔꯅꯦꯜ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯒꯣꯜꯁ ꯑꯦꯁꯄꯤꯔꯦꯁꯟ ꯏꯅꯤꯡꯕ ꯏꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯗꯛ ꯑꯁꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯋꯥꯜ ꯑꯥꯔꯠ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯑꯩꯅ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯛꯆꯕ ꯂꯥꯏꯁꯤꯡ ꯃꯁꯤꯗꯅ ꯁꯤꯔꯨꯏ ꯂꯤꯂꯤ ꯂꯩꯔꯦ ꯑꯗꯒꯤ ꯏꯟꯅꯔ ꯚꯣꯏꯁꯀꯤ ꯑꯄꯔꯥꯖꯤꯇ꯭ꯔ ꯂꯩꯔꯦ ꯑꯗꯒꯤ ꯍꯟꯗꯛꯀꯤ ꯌꯦꯛꯄꯗ ꯗꯣꯇꯔ ꯑꯣꯐ ꯗ ꯂꯦꯟꯒꯤ ꯂꯩꯔꯦ ꯃꯁꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯃꯁꯤ ꯑꯗꯣꯝꯅ ꯀꯅꯥꯅꯣꯃꯗ ꯒꯤꯐꯠ ꯄꯤꯕ
adagi birthday gi oiro adagi ningsingba oiro thagachari oiro adu gida pibada ꯑꯩꯈꯣꯏꯒꯤ ꯗ ꯂꯩꯕꯤꯅꯕꯒꯤ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯐꯟꯗꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯕꯨꯛ ꯁꯦꯝꯕꯗ ꯑꯩꯈꯣꯏꯅ ꯍꯥꯞꯆꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛ ꯂꯥꯏꯟꯁꯤ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯔꯒ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯍꯃꯤꯡꯕꯔꯗꯅ ꯗꯦꯂꯤꯚꯔ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒꯅ ꯍꯃꯤꯡꯕꯔꯗꯅ ꯑꯗꯨꯝ ꯗꯦꯂꯤꯚꯔ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒ shipping adagi yam nungsiba ichin inaw Manipurda ꯂꯩꯇꯕꯅꯁꯨ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯄꯗ ꯑꯗꯨꯝ ꯍꯃꯤꯡꯕꯔꯗꯅ ꯑꯗꯨꯝ shipping ꯇꯧ ꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯀꯤꯌꯣ book store-ꯒꯁꯨ ꯑꯩꯈꯣꯏ collaboration ꯇꯧꯖꯩ ꯑꯗꯨꯅ ꯌꯨꯀꯤꯌꯣꯗ ꯆꯠꯄꯤꯔꯒꯁꯨ ꯌꯨꯀꯤꯌꯣꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ journal ꯑꯃꯗꯤ ꯑꯩꯈꯣꯏꯅ feature ꯇꯧꯖꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯤꯁꯨ ꯌꯨꯀꯤꯌꯣꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯥꯔꯇꯤꯟꯅ ꯊꯝꯁꯤ ꯆꯦꯟ ꯇꯧꯔꯒ ꯊꯝꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯣꯠ ꯑꯗꯨꯝ ꯑꯣꯔꯗꯔ ꯂꯥꯛꯈꯤꯕ ꯖꯣꯇꯤꯁ ꯔꯥꯖ ꯁꯧꯗꯥꯝ ꯎꯠꯇꯝ ꯀꯨꯃꯥꯔ ꯅꯤꯡꯊꯧꯖꯝ ꯁꯀꯤꯂꯥ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯑꯟꯖꯂꯤ ꯑꯆꯣꯝ ꯊꯥꯡꯖꯝ ꯔꯦꯕꯤꯅꯥ ꯗꯥꯛꯇꯔ ꯊꯣꯛꯆꯣꯝ ꯁꯨꯕꯥꯁ ꯆꯟꯗ꯭ꯔ ꯁꯤꯡ ꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯜ ꯑꯥꯔꯠ ꯑꯃꯗꯤ ꯖꯔꯅꯦꯜ ꯂꯩꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯅ ꯇꯧꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯀꯃꯦꯟ ꯈꯔ ꯂꯧꯈꯠꯆꯒꯦ ꯏꯃꯥ ꯏꯁꯤꯡ ꯊꯛꯄꯤꯔꯕ꯭ꯔꯥ ꯏꯃꯥꯒꯤ ꯃꯈꯣꯟꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯃꯔꯛꯇ ꯁꯤꯔꯛꯄꯅꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅ 50 minutes ꯍꯦꯟꯅ ꯄꯥꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯕꯤꯕꯁꯤꯁꯨ ꯏꯃꯥ ꯃꯁꯥꯅ ꯀꯩꯅꯣ ꯔꯤꯁꯔꯆ ꯇꯧꯔꯀꯥꯟꯗ ꯗꯦꯖꯔꯇꯦꯁꯟꯒꯤ ꯏꯈꯠꯈꯤꯕ ꯃꯆꯥꯛꯇꯨ ꯑꯣꯏꯕꯅ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯑꯦꯄꯤꯁꯣꯗ ꯑꯃ ꯑꯣꯏꯕꯤꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯀꯃꯦꯟ ꯈꯔ ꯂꯧꯈꯠꯆꯒꯦ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯕꯤꯗ꯭ꯔꯒꯅ ꯀꯔꯝꯕ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯟꯖꯂꯤ ꯈꯣꯏꯔꯥꯛꯄꯝꯅ ꯌꯥꯝ ꯇꯥꯅꯤꯡꯉꯛꯄ ꯉꯁꯤꯗꯤ ꯇꯥꯗꯣꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯛꯃꯌꯨꯝ ꯌꯦꯡꯕꯤꯔꯤ ꯂꯦꯞꯇꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯒꯤ ꯌꯦꯡꯕꯤꯔꯛꯄꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯠꯀꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯏꯃ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯂꯤꯇꯔꯦꯆꯔ ꯄꯥꯝꯕꯁꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯒꯤ ꯄꯔꯁꯦꯟꯇꯦꯖ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤ ꯅꯨꯄꯥꯅ 60% ꯄꯨ ꯍꯦꯜꯂꯦ ꯑꯗꯨꯅ ꯂꯤꯇꯔꯦꯆꯔꯒꯤ ꯀꯟꯇꯦꯟꯠ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯍꯩꯕꯝ ꯈꯨꯃꯟ ꯁꯨ ꯌꯦꯡꯕꯤꯔꯤ ꯒꯤꯇꯥ ꯑꯥꯔꯀꯦꯅ ꯉꯁꯤꯗꯤ ꯂꯥꯏꯚ ꯌꯦꯡꯕ ꯉꯝꯖꯔꯦ ꯀꯨꯏꯔꯕꯅꯤ ꯉꯥꯏꯖꯔꯛꯄ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯤ ꯂꯥꯏꯚꯇ ꯌꯦꯡꯕ ꯐꯪꯗ꯭ꯔꯒꯅ ꯑꯗꯨꯝ ꯑꯣꯐꯂꯥꯏꯟꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯃꯇꯝ ꯁꯪꯕ ꯃꯇꯝꯗ ꯑꯗꯒꯤ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯑꯩꯒꯤ ꯑꯣꯟ ꯏꯃꯥꯅ ꯁꯣ ꯃꯇꯥꯡꯗ ꯄꯥꯕꯤꯈ꯭ꯔꯒꯁꯨ ꯑꯃꯨꯛꯀ ꯇꯥꯅꯤꯡꯉꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯖꯩ ꯑꯗꯨꯅ ꯋꯥꯟꯁ ꯔꯦꯀꯣꯔꯗꯦꯠ ꯂꯩꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯟꯅ ꯍꯟꯅ ꯇꯥꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯪꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯧꯖꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯀꯨꯝꯕꯁꯤ ꯑꯣꯗꯤꯑꯣ ꯕꯨꯛꯇ ꯑꯣꯟꯊꯣꯛꯑꯁꯤ ꯍꯥꯏꯅ ꯇꯧꯖꯔꯛꯄ ꯏꯅꯤꯁꯤꯌꯦꯇꯤꯞꯁꯤ ꯑꯟꯖꯂꯤ ꯈꯣꯏꯔꯥꯛꯄꯝꯅ ꯃꯈꯥ ꯇꯥꯅ ꯏꯕꯤꯔꯛꯏ MA ꯐꯥꯔꯁꯠ ꯁꯦꯃꯦꯁꯇꯔꯗ ꯇꯝꯃꯤ ꯂꯣꯛꯇꯥꯛ ꯃꯄꯥꯜꯗ ꯀꯕꯤ ꯈꯣꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯌꯥꯝ ꯐꯖꯕꯅꯦ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯃꯥꯅ ꯍꯩꯀꯛꯀꯥꯁꯦ ꯑꯩꯈꯣꯏ ꯂꯥꯏꯔꯕꯒꯤ ꯆꯤꯟꯖꯥꯛꯅꯤ ꯂꯣꯛꯇꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄꯤꯔꯤꯅꯤ ꯂꯣꯛꯇꯥꯛꯅ ꯏꯃꯥꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯔꯤꯐꯔꯦꯟꯁꯁꯦ ꯑꯗꯨꯅ ꯁꯦꯂꯦꯕꯁꯇꯕꯨ ꯌꯥꯎꯔꯒꯗꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯪꯉꯛꯑꯒꯗꯕꯅꯤ ꯑꯑꯗꯒꯤ ꯃꯈꯥ ꯇꯥꯅ
Joy Kumar Longjambu Thagachari tag tawbirakan da pabiyu haina mayam da share tawbibagi da makta dagi akhoi program si share tawbibagi pumna magna social media da share tawragadi akhoi ya no ba hujik akhoi listener lai hana khangu da ba asyana content si thengna badagi nung dang tum da na back to back ta jai kain haibagi adugumba message ta basi adom na share tawbibagi mayam da mayamna hana khangudabadu khangbani aduna adum yam thagachari adumna ini taba kanda akoina tawjeri si amna team chauna leina tawjabana tabanina akoina community ama oina adumna hek yengba matamda share tawbiyu haina nizeri Rakesh Chongthamna appreciate the effort haina ibirai Thank you. dagi masida Bimal Kabra Bamsina Sanskrit amasung Bengali lon yalibasing si kathatpa kari akaiba lay mayang maming thon batok lasi haina ibirai imanam tang kumbiro comments Mado ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯐꯤꯂꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯑꯣꯏꯕꯗ ꯁꯥꯏꯠ ꯐꯤꯂꯤꯡꯅꯤ ꯑꯗꯨ ꯃꯁꯤ ꯄꯪꯂꯩ ꯂꯩꯒꯨꯝꯁꯤꯗ ꯀꯩꯒꯤꯅꯣꯗꯅꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛꯁꯦ ꯁꯨꯛꯇꯝ ꯇꯝꯃꯝꯗꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯔꯗꯤ ꯅꯩꯅꯕꯗꯤ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯏꯕꯨꯡꯉꯣꯗꯨꯅ ꯌꯥꯝ ꯐꯖꯅ ꯅꯤꯡꯊꯧꯔꯣꯟꯁꯤ ꯅꯣꯡꯉꯥꯟꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯗꯒꯤꯅ ꯄꯥꯜꯂꯛꯄ ꯅꯤꯡꯊꯧꯔꯣꯟꯁꯤ ꯃꯥꯅ ꯈꯔ ꯍꯥꯏ ꯃꯁꯤꯗ ꯑꯩꯅ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯕꯁꯦ ꯑꯩ ꯄꯥꯖꯔꯝꯕꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯑꯩ ꯏꯁꯥꯅ ꯇꯥꯖꯩ ꯃꯇꯝꯗꯨꯗ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯕꯗꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯈꯦꯜꯆꯟꯗ꯭ꯔꯅ ꯏꯕꯅꯤ ꯑꯩ ꯑꯃꯦꯔꯤꯀꯥꯗ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯣꯅꯤꯀꯥꯒꯤ ꯃꯌꯨꯝꯗ ꯑꯩꯅ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯕꯁꯦ ꯈꯤꯇꯪ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯐꯔꯦꯅ ꯍꯥꯏꯅ ꯑꯩ ꯁꯤꯗꯗꯤ ꯆꯩꯊꯥꯔꯣꯟ ꯀꯨꯝꯕꯥꯕꯁꯦ ꯑꯩ ꯂꯩꯇꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤꯗ ꯂꯩꯔꯝꯕꯗ ꯀꯩꯅꯣ ꯇꯧꯏ ꯑꯗꯣ ꯃꯩꯇꯩ ꯑꯩꯈꯣꯏ ꯉꯥꯛꯇ ꯂꯩꯔꯗꯤ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯆꯩꯁꯜꯂꯛꯀꯅꯨꯀꯣ ꯏꯆꯥꯁꯤꯡ ꯑꯩ ꯍꯥꯏꯖꯒꯦꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯒꯤꯗ ꯌꯥꯝ ꯀꯟꯅ ꯍꯦꯟꯖꯟꯕꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦꯀꯣ ꯁꯥꯎꯅꯤꯡꯕꯒꯁꯤ ꯌꯥꯎꯋꯦꯕꯀꯣ ꯑꯩꯈꯣꯏ ꯐꯥꯎꯕꯗ ꯑꯗꯨꯕꯨꯅꯦ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯁꯦ ꯄꯣꯛꯄꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯩ ꯑꯃ ꯍꯥꯏꯖꯒꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤꯀꯣ ꯉꯥꯌꯥꯟꯗꯒꯤ ꯉꯥ ꯁꯥꯌꯥꯟꯗꯒꯤ ꯁꯥ ꯊꯨꯝꯅꯝꯕꯤꯗꯒꯤ ꯊꯨꯝ ꯁꯨꯃꯥꯏꯅ ꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤꯁꯦ ꯑꯗꯨ ꯀꯔꯤꯅꯣꯅ ꯑꯣꯖꯥ ꯃꯤꯅꯀꯦꯇꯟꯅ ꯄꯥꯕꯨꯡꯅ ꯇꯥꯛꯏ ꯃꯗꯨꯒꯤ ꯁꯕꯖꯦꯛꯁꯦ ꯑꯗ ꯉꯥꯌꯥꯟꯗꯒꯤ ꯉꯥ ꯁꯥꯌꯥꯟꯗꯒꯤ ꯁꯥ ꯊꯨꯝꯅꯝꯕꯤꯗꯒꯤ ꯊꯨꯝ ꯑꯗꯒꯤ ꯀꯩꯅꯣ ꯀꯔꯤꯅꯣ ꯃꯈꯥꯁꯦ ꯏꯔꯦꯀꯣ ꯃꯁꯤ ꯀꯩꯗꯧꯔꯝꯃꯒꯦꯕꯨ ꯑꯩꯈꯣꯏꯁꯦ ꯃꯩ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯃꯩ ꯁꯤꯖꯤꯟꯅꯔꯝꯗ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯑꯍꯤꯡꯕ ꯄꯣꯠꯁꯤ ꯆꯥꯔꯒ ꯉꯥꯌꯥꯟꯗꯒꯤ ꯉꯥ ꯍꯥꯏꯗꯤ ꯉꯥꯁꯦ ꯑꯀꯪꯕ ꯆꯥꯅꯤꯡꯉꯒꯅ ꯎꯗꯒ ꯌꯥꯜꯂꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯥꯕꯣꯒ ꯇꯧꯔꯤꯕ ꯀꯩꯗꯧꯔꯤꯁꯦ ꯑꯗꯨꯝ ꯆꯥꯕꯒꯤ ꯋꯥꯅꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯁꯦ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯕꯦꯡꯒꯣꯂꯤꯁꯤ ꯇꯝꯃꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯐꯔꯛꯐꯝ ꯆꯥꯎꯕꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟ ꯂꯩꯅ ꯕꯦꯡꯒꯣꯂꯤ ꯇꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗꯨꯗꯤ ꯃꯇꯝꯗꯨꯗ ꯂꯩꯇ꯭ꯔꯦꯕ ꯂꯩꯔꯣꯟ ꯆꯟꯈ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯩꯔꯛꯏꯁꯦ ꯕꯦꯡꯒꯣꯂꯤꯗꯒꯤ ꯁꯪꯁꯀ꯭ꯔꯤꯠꯇꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯕꯦꯡꯒꯣꯂꯤꯁꯤ ꯇꯝꯗꯦꯕ ꯁꯪꯁꯀ꯭ꯔꯤꯠ ꯍꯥꯟ ꯇꯝꯃꯦꯕ ꯑꯗꯒꯤ ꯕꯦꯡꯒꯣꯂꯤꯁꯤ ꯑꯃꯨꯛ ꯇꯝꯃꯦꯀꯣ ꯕꯦꯡꯒꯣꯂꯤꯁꯤ ꯇꯝꯀꯥꯟꯗ ꯂꯥꯏꯔꯤꯛꯇꯝ ꯀꯥꯗ꯭ꯔꯦꯌꯦ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯁ ꯃꯁꯤ ꯍꯩꯅꯤꯡꯗꯦꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯪꯁꯀ꯭ꯔꯤꯠꯁꯦ ꯀꯩꯅꯣ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯌꯥꯎꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯗ꯭ꯔꯒꯗꯤ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯣꯏꯔꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯕꯦꯡꯒꯣꯂꯤ ꯇꯝꯕꯗ ꯂꯥꯏꯔꯤꯛꯇꯝ ꯀꯥꯔꯛꯇ꯭ꯔꯕꯅꯤꯅ ꯁꯪꯁꯀ꯭ꯔꯤꯠꯁꯨ ꯕꯦꯡꯒꯣꯂꯤꯁꯨ ꯇꯝꯃꯣꯏꯅ ꯑꯅꯤꯃꯛ ꯇꯝꯃꯦꯌꯦ ꯑꯅꯤꯃꯛꯇꯨ ꯈꯪꯉꯕꯅꯤꯅ ꯂꯤꯇꯔꯦꯆꯔ ꯕꯦꯡꯒꯣꯂꯤꯗꯒꯤ ꯕꯦꯡꯒꯣꯂꯤ ꯐꯥꯎꯔꯕ ꯑꯗꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯁ꯭ꯇꯥꯏꯜ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯜꯁꯤ ꯇꯧꯔꯀꯥꯟꯗ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯀꯥꯟꯗ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯄꯪꯁꯥꯎ ꯁꯥꯎꯕꯤꯒꯅꯨꯗ ꯑꯩꯈꯣꯏ ꯂꯣꯟꯗꯗꯤ ꯑꯣꯟꯊꯣꯛꯁꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯂꯣꯟ ꯂꯩꯔꯒꯗꯤ
ada aigi lonsi leiragana amu wasi mapung phadaba wa ngangbada phajadaba kasu adum leitabadi nateba aduna kainoda ai example am ta bijage ko imungo sumaina akhoi ganga jal haise ganga jal hai taragadi akhoi ni ising yam cheng bodona akhoi na wakhanda leireba akhoi nunggi wakhal sida ganga jal hairagadi jal lagi jal se ising se adu ganga water hairagadi muk seng basi mandriba brahmaputra water adagi akhoi pukri gi kano ka haina english ka hapsala agadi adu sanskrit ti bharya arya anarya singna ngangnaramba sanskrit pure sanskrit se masi bamona ka akhoi yunga sendokpa matamda onkling soha kaina haira agadi akhoi sengba wakhan oina leiba aduna migi civilization silake haragadi migi saitya migi loan akhoi loan chi i hundok akhoi che he khundu eba aduna ni dana hare ise hundok tana migi du su khangjanba aduragadi magi phajaba du su ain loba aigi phajadaba duna kitang thadokwa aduragadi chakhopa si oi adan civilization sila hangi haragadi loan khudima haigadabani aduga minga du su hujipu angangda kano thambanu kain ko basi angang saurakaneba mata hujikta pokwa angang na ne akhoi maitai ron gi minga se loina mak thon chi ya de uri lei madabi lei gi mami yam tholi ko thabal lei kaina ka tholi myam se huji angang da thabal lei ga ko ra de angang ko paroi drana ai di nga sa gi amuk isen se sendara ineba hiden khudingi kan honga ineba ado hiden khara motpa da chela magadi ising do moto ni hiden khara du bada mula akan da ising long lu do ni aduna civilization na sila matam da di loina mak khangjan ba haiba si mukana ba laite na e smain tham ja kari haini bo mayamgi motsu soidana thambira o aduga ngasagi akoina writer amana iramba potse masidi akoina hongba dagi akoina edit tawbasi amna akoida langani haina ai khanjai masi ai ge motni aduga akoina ngasi writer se khwairakpam chawba singse ta khanbi mayam 1895 da pokpaneba aduga mana lekida basi 1950 da adamana akoigi manipur literature gi da yamna mamal leirabasi thambiramaгаsu magi matamdudadi magi reference mana larik parakpada sanskrit tradition adugi influence tawbadu mana irambada soidana madu akoina mami tagani aduga mayamna sanskrit pamdre ena mana irambadu da sanskrit reference lotho asi haibadi akoi mayam si historical oina naina ramba pot mayam si manghan badi akoina papu gani adagi papai si aina koi metelon na te na muk chaibira kano dagi mingrom da huzik akoigi ming sisu again akoigi society matam du ta leibadu gi influence neba aduna akoigi matam da akoigi mamangi matam da na muk kaino Sanskrit ki adagi adugumbagi ming se khara kaunarame ko adagi akoigi long gi matam se dana mo English ki ming se mo mayam se mo kaunareba adagi uzi akoigi makha gi generation se dana mo akoi metelon gi am basa maming thaja langlen adagi likla kai tau dana uzi am sinung siba dum kaunare aduna adom gi choice ni aduga haina aina mot macam tang thamjabani aduga akoigi adum phongtok minasi haina thamjage makhata na lokhatjage Amit Kumar Longjam si Silchar Assam dagi ingbiri yamna nungsi akoigi Assam gi ichinenau mayam na akoigi program asi adum yamna support tobi adum yingirai masigi damakta thagachari Stavinia yumnamna Manipur Kaching dagi yengbirai really love you Ima and Cheche really happy to hear about the Library of Manipur haine ibirai
makha tana phone number contact haibirau chechega wari sajaningi hainei birai Stavinia aise tha khudingi akoi high achiever gi akoi workshop tawi first Saturday India time the first Saturday gi ayuk tha khudingi aduna madu amtang aigi website te yin khati aduga sign up tawbirau aduga soitana akoi interaction tawminasi haina haizage yingbiriba pumna maknaso akoina tha amada mum unabasida akoi personality development gi akoi khana nainara kanda akoina wakhanda yamna kannaga khanjalubase akoi mayamna masi sadokpa aduga akoigi tools and techniques tammakanda akoigi punsi si akoina pamba goals to the chatpa adugi romda chatpa adugi nainaba khana nainabani for example larik ige hairakanda larik ibagi thabak action amata paikhatradi larik ibasi mangoina leidoini do mangse kamai tawraga akoina mang nataba manifest tawgani haibagi adugumba the focus tawjaba enone workshop ni soidana sign up tawbirau RD Takhel yengbiri RD Takhel na alankar gi matang si khara takpiram mu yamna nungai jare labangalata gi takpirak pasi anauba knowledge ama phangjare haina ibirai alankar gi matang si khara takpiramu haise imana kari haibina alankar ai RD Takhel ma'am alankar si alankar haibadine leiteng ni leiteng si karmai tawge bu mioi bagi alankar sina akoina mai mit phiron si fajaragadi si kano tawragadi setpa chaba miyoiba amana miyoiba amada yengbada nungaitaba phijon nattaba yengbada akoina akoi manipur gi di yamna alankar se tongan tongan yamna khangba ma darkar tai maramdi akoi gi di phijon sidane lohongba chatlini adu sidi swada karma chatlini ama chatlini se akoi da seliba phije leiteng se si alankar ni aduga sahitya da alankar aisina kari kaure na haibada sahitya se akoina ngangi ba lon se magi skull si natam akoigi pukning sidai sida phaurakpa wakhan se mi ama lakpa matamda mo lengchalo sida phamina si ima ga phamina si nang haktang di ngaibiramuko na jingba se alankar yaurabaneba lao chango phamo charo adunate adu saite de adu yadeba aduna saite da aidi wakhalda pukningda phaurakpado aina heta haidokpa yadeba society da aina ngangi se tarakanda hujikanda yamna chaina khotnaba sida adum example du yengone karigumba matamda discussion daga se mi se saunaba helaktana alankar ga loin tuoga ekta wahai se neketa ga tawdana khanaratra mase alankar yawda toineba aduna miyoibada nupida khujina ti likon aduga mai mit aduga pije chaksa wanghang sangang haibase thwaidagi maru oibani aduna alankar haibasidi leiteng neba leiteng se mafam khudingmakta alankar se koina sijinayeba miyoibada kebada aina sirisi aina ngasi seliba charisi aigi nate aidi kaimhau nate yengbiriba mayamna yamna nungaitaba phijon ama aina setlaga thoroone aina aigi phijon se yam nungai na haijabadi nate ko adoiso aina masi yaradra ai si kamai tawre somda kari jawi haibase masi semjali se si alankar neba aingonda piriba alankar neba adumai tawsi ko RD Takhel gyan dadraga mo hairo noma phone daga so adum hairo ibani di hujing nang narabani yamna phajaba question ni akoina wakhanda khalak pa dagi tawning base dong tawragati akoina khanba dang nataba akoina wakhan si khandara kanda akoigi society da tiliba sidda kari impact laigani haibaduni ngasai for example
ꯐꯤꯔꯣꯟ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ culturally ꯑꯩ rightꯅꯤ ꯑꯩ ꯁꯦꯠꯅꯤꯡꯕ ꯁꯦꯠꯅꯤꯒ ꯍꯥꯏꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯗ ꯐꯤ ꯖꯨꯒꯣꯠ ꯆꯥꯗꯕ ꯁꯦꯠꯂꯛꯑꯒꯗꯤ ꯃꯗꯨ ꯆꯥꯟꯅꯗꯕ ꯑꯗꯨ ꯑꯣꯏꯒꯅꯤ ꯑꯂꯪꯀꯥꯔ ꯌꯥꯎꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯒꯤ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯐꯤꯜꯇꯔ ꯂꯩꯇꯅ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯖꯟꯒꯤ ꯃꯔꯝꯗ ꯉꯥꯡꯉꯛꯄꯗꯒ ꯃꯌꯥꯝꯅ ꯈꯠꯅꯔꯤꯁꯦ ꯃꯥꯅ ꯊꯥꯖꯕꯗꯨ ꯇꯧꯔꯒ ꯑꯃꯗꯨꯒꯤ ꯔꯦꯁꯄꯦꯛ ꯂꯩꯇꯅ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯏꯃꯥꯅ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯀ꯭ꯋꯦꯁꯟꯅꯤ ꯇꯔꯨꯟ ꯃꯉꯥꯡꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯟꯖꯂꯤ ꯈꯣꯏꯔꯥꯛꯄꯝꯅ ꯑꯣꯖꯥ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯂꯚ ꯊꯥꯕꯤꯔꯛꯏ ꯅꯤꯡꯁꯤꯁꯨ ꯌꯦꯡꯕꯤꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯖꯥꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕꯤꯗꯨꯅ ꯑꯃꯨꯛ ꯄꯥꯕ ꯍꯧꯕꯤꯔꯛꯄ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯃꯨꯛ ꯍꯟꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯗꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ 이반이디 와리수 후직 로에라가 피드백 ꯑꯃꯨꯛ ꯂꯧꯗꯣꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯍꯪꯕꯤꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯕꯁꯤꯗ ꯃꯔꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅꯒ ꯑꯃꯨꯛ ꯈꯤꯇꯪ ꯃꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯥꯕꯗ ꯑꯃꯨꯛ ꯕꯤꯠ ꯂꯩꯇꯕ ꯌꯥꯎꯕꯁꯤ ꯑꯗꯣꯝꯒꯤ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗ ꯊꯥꯖꯕꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯇꯧꯁꯤ ꯍꯥꯏꯕꯗ ꯏꯜꯍꯟꯕ ꯑꯗꯨꯒꯨꯝꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯐꯥꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯊꯥꯕꯤꯔꯛꯎ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯃꯇꯝ ꯑꯃꯗ ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯥꯅ ꯂꯥꯏꯔꯤꯛꯁꯦ ꯏꯔꯀꯥꯟꯗ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤ interaction ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯄꯥꯕꯤꯕ ꯃꯤꯒꯤ interaction-ꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯐꯦꯁ ꯂꯥꯏꯐꯀ ꯇꯧꯗꯅ interaction-ꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯔꯤꯅ ꯃꯇꯝꯗꯨꯗꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯣ ꯃꯥꯅ ꯏꯔꯀꯥꯟꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯄꯥꯕꯤꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕ ꯃꯇꯥꯡꯗ ꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯔꯀꯥꯟꯗ ꯑꯁ ꯋꯥꯎ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤꯗ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯕ ꯃꯤ ꯑꯃ ꯂꯩꯔꯝꯃꯤ ꯀꯥꯏꯅ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯗ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯀꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤ ꯁꯥꯒꯠꯂꯛꯄꯗ ꯌꯥꯝꯅ ꯑꯋꯥꯕ ꯇꯥꯡꯀꯛ ꯌꯥꯎꯔꯛꯄꯗ ꯄꯨꯛꯅꯤꯡꯕꯒ ꯌꯥꯎꯔꯛꯄꯗ ꯌꯥꯝꯅ ꯀꯅꯥꯅꯣꯃꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯑꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯤꯔꯒ ꯑꯩꯈꯣꯏ ꯋꯦꯕꯁꯥꯏꯠꯁꯤꯗ ꯂꯦꯟ ꯇꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯤ ꯂꯩꯔꯝꯃꯒ ꯇꯥꯕ ꯑꯗꯨꯗ ꯃꯥꯅ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯏꯃꯥ ꯄꯣꯛꯅꯐꯝ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯩꯗꯨꯗ ꯃꯥꯒꯤ ꯊꯧꯅꯥ ꯍꯥꯞꯀꯠꯄ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯗꯣꯝꯒꯤ ꯃꯦꯁꯦꯖꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯖꯩ ꯍꯥꯏꯅ ꯊꯝꯖꯒꯦ ꯇꯔꯨꯟ ꯃꯉꯥꯡꯅ ꯑꯈꯨꯟꯕ ꯂꯤꯛꯂꯨ ꯄꯔꯦꯡ ꯂꯥꯏꯔꯤꯛꯇꯨ ꯑꯃꯨꯛꯇ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯏ ꯑꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯏꯕꯁꯤ ꯄꯟꯕꯤꯔꯛꯇ꯭ꯔꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯑꯟꯖꯂꯤ ꯈꯣꯏꯔꯥꯛꯄꯝꯅ 18-19 ꯁꯦꯟꯆꯨꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯨ ꯄꯥꯕꯤꯔꯛꯎ ꯑꯣꯖꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯔꯥꯀꯦꯁ ꯆꯣꯡꯊꯥꯝꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯀꯠꯂꯅꯤ ꯔꯥꯀꯦꯁ ꯆꯣꯡꯊꯥꯝꯅ ꯂꯨꯄꯥ 10 ꯀꯠꯄꯤꯔꯛꯏ ꯑꯩꯈꯣꯏ ꯑꯦꯅꯤ ꯐꯣꯔꯝ ꯑꯗꯨꯒ ꯃꯥꯅ ꯀꯃꯦꯟꯠ ꯑꯃ ꯏꯕꯤꯔꯛꯏ ꯑꯦꯅꯤ ꯐꯣꯔꯝ ꯑꯣꯐ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯁꯤ ꯐꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯤꯔꯝꯗ ꯂꯩꯔꯤꯕꯅꯤ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯖꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯡ ꯃꯃꯤꯡ ꯑꯗꯒꯤ ꯁꯪꯁꯀ꯭ꯔꯤꯠ ꯑꯗꯨꯒꯤ ꯀꯃꯦꯟꯠꯇꯨꯗ ꯏꯔꯛꯄ ꯃꯥꯜꯂꯤ ꯑꯗꯒꯤ ꯕꯣꯛꯆꯤꯡ
Waikhomna isagi asing bana yaifare haina ibirai Sushila dolna kakwa dagi tabiri yam nungai Babi Surai Samsu Yengbiri Ojit El Suyam Nanungai Kanglam Dabakaya Kange Haina Ibirai Yam Nanungai Ngasi Smaito Danakoi Mayam Amuk Amumung Pun Basi Yamna Koi Saitegi Madam the Hena Kangbo Oi Masida Imana any additional Hining Ba Wali Biribra Kogi show Silo Sinaba Aitayari Tazara ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯎꯅꯔꯒ ꯗꯤꯁꯀꯁꯟ ꯇꯧꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯄꯥꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩ ꯂꯩꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯇꯨ ꯑꯩꯅ ꯄꯥꯕꯗ ꯇꯥꯕꯤꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒ꯭ꯌꯥꯟ ꯇꯥꯗꯕꯗ ꯇꯥꯅꯤꯡꯕꯒꯤ ꯋꯥꯐꯝ ꯑꯣꯏꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯄꯥꯕ ꯍꯩꯇꯕ ꯑꯣꯏꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯇꯨ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯉꯥꯛꯇꯅꯤꯅ ꯑꯩ ꯊꯤꯔꯗꯤ ꯑꯗꯨꯝ ꯄꯥꯅꯤꯡꯉꯤ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯐꯝꯖꯔꯤꯁꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯤꯇꯪ ꯀꯥꯟꯅꯕ ꯑꯃ ꯐꯪꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯃꯪꯒꯣꯟꯁꯦ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕꯗꯒꯤ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯦꯟꯆꯨꯔꯤ ꯀꯌꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁ ꯀꯔꯝꯕ ꯂꯥꯏꯔꯤꯛꯅꯣ ꯀꯔꯤꯅꯣ ꯀꯔꯝꯕ ꯁꯦꯂꯦꯕꯁ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯑꯣꯟꯂꯤ ꯑꯩꯁꯤ ꯉꯁꯥꯏ ꯄꯥꯕꯗꯨ 50 minutes 55 minutes ꯃꯨꯛ ꯑꯣꯏꯕ꯭ꯔꯥ ꯃꯁꯤꯗ ꯋꯤꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯗꯨ ꯈꯛꯇꯪꯒꯤ ꯃꯇꯝꯅꯦꯕ ꯑꯩꯈꯣꯏꯗ ꯂꯩꯖꯔꯤꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯁꯤꯗꯤ ꯄꯥꯕꯗꯤ ꯑꯣꯏꯊꯣꯛꯇꯦ ꯏꯟꯇ꯭ꯔꯗꯛꯇꯔꯤꯗꯨ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯁꯨ ꯃꯩꯇꯩ ꯃꯌꯦꯛꯅ ꯏꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩ ꯄꯥꯕ ꯑꯃꯨꯛ ꯍꯩꯔꯣꯏꯗꯣꯏꯅꯦꯕ ꯑꯩꯗꯤ ꯃꯩꯇꯩ ꯃꯌꯦꯛꯇꯤ ꯍꯩꯖꯗꯔꯦ ꯑꯗꯨꯅ ꯃꯇꯝꯁꯨ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅ ꯑꯩꯅ ꯃꯗꯨ ꯇꯝꯈꯠꯇꯅ ꯈꯣꯠꯀꯠꯇꯅ ꯇꯧꯕꯁꯨ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯚꯦꯂꯨꯗꯣ ꯑꯗꯨ ꯇꯁ ꯇꯧꯔꯀꯥꯟꯗ ꯉꯁꯥꯏ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯒꯤ ꯑꯃ ꯇꯝꯃꯤ ꯑꯗꯒꯤ IASꯇ ꯑꯗꯨ ꯌꯥꯎꯏ ꯀꯣꯆꯤꯡ ꯌꯥꯎꯏ ꯑꯗꯨꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯒꯗꯤ ꯖꯁ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯅꯠꯇꯕ ꯂꯥꯏꯔꯤꯛꯇꯨ ꯄꯥꯕ ꯊꯣꯛꯇꯕꯒꯤꯔ ꯑꯉꯥꯡꯁꯤꯡꯅ ꯀꯔꯤ ꯄꯔꯄꯁꯀꯤꯅꯣ ꯄꯥꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤ ꯑꯗꯨꯝꯇꯅꯤ ꯑꯩꯅ ꯃꯌꯥꯝꯗꯒꯤ ꯍꯪꯒꯠꯆꯅꯤꯡꯕꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯑꯗꯣ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯍꯥꯏꯕꯁꯦ ꯆꯥꯎꯕ ꯀꯃꯜ ꯑꯉꯥꯍꯜ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯟꯇꯦꯝꯄꯔꯔꯤ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯨꯀꯩꯁꯦ ꯃꯣꯏ ꯑꯍꯨꯝꯅ ꯑꯍꯥꯟꯕ ꯑꯗꯨꯒ ꯍꯦꯛ ꯅꯦꯛꯁꯇ ꯅꯨꯄꯤ ꯑꯍꯨꯝ ꯑꯃꯨꯛ ꯂꯥꯛꯀꯗꯣꯔꯤꯕꯅꯦꯕ ꯆꯥꯎꯕ ꯀꯃꯜ ꯑꯉꯥꯍꯜꯁꯦ ꯂꯥꯛꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯀꯔꯤ ꯑꯃꯨꯛ ꯂꯥꯛꯀꯗꯒꯦꯅ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯨꯃꯥꯔꯤ ꯑꯣꯖꯥ ꯊꯣꯏꯕꯤ ꯑꯗꯒꯤ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯂꯥꯛꯇꯣꯔꯤꯕꯅꯦꯕ ꯏꯁꯣꯔꯅ ꯄꯤꯔꯛꯇꯅ ꯊꯥꯔꯛꯇꯅ ꯃꯣꯏꯅ ꯁꯥꯍꯤꯇ꯭ꯌ ꯀꯌꯥꯃꯔꯨꯝ ꯄꯨꯈꯠꯂꯛꯏꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯩꯅ ꯂꯥꯟꯊꯣꯛꯆꯒꯦꯅ ꯈꯟꯖꯔꯤꯁꯦ ꯗꯥꯛꯇꯔ ꯀꯣꯏꯖꯝ ꯁꯥꯟꯇꯤꯕꯂꯥ ꯏꯕꯦꯝꯃꯅ ꯁꯩꯔꯦꯡ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤꯒꯤ ꯃꯔꯝꯗꯅꯦ ꯏꯔꯝꯃꯦꯕ ꯃꯁꯤꯅ ꯅꯍꯥꯟ ꯃꯍꯥꯔꯥꯖ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯔꯃꯂꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯃꯥꯜꯂꯦ ꯑꯩꯅ ꯃꯅꯨꯡꯁꯤꯗ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯌꯥꯝꯃꯕꯅꯤꯅ ꯑꯗꯨꯗ ꯗ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯑꯃꯅꯤ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯔꯃꯂꯥꯅ ꯄꯤꯕꯤꯔꯛꯄꯅꯤ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯍꯟꯗꯣꯛꯂꯣꯏ ꯑꯃ ꯑꯣꯏꯅ ꯑꯣꯖꯥ ꯊꯣꯏꯕꯤꯒꯤ ꯑꯃ ꯑꯍꯥꯟꯕꯗ ꯌꯥꯎꯔꯤꯌꯦ ꯁꯤ ꯅꯠꯇꯕ ꯁꯩꯔꯦꯡ ꯏꯕꯤ ꯑꯃ ꯑꯣꯏꯅ ꯀꯨꯃꯥꯔꯤ ꯇꯈꯦꯜꯂꯝꯕꯝ ꯊꯣꯏꯕꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯌꯥꯗꯕ ꯃꯃꯥꯡꯗ ꯑꯣꯖꯥ ꯊꯣꯏꯕꯤꯒꯤ ꯈꯔ ꯄꯥꯈ꯭ꯔꯒꯁꯨ ꯈꯔ ꯃꯌꯥꯏ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯅꯨꯄꯤꯁꯦ ꯀꯅꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯒꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯂꯦꯟꯈꯤꯒꯦ ꯀꯥꯏꯁꯦ ꯃꯔꯛꯇ ꯑꯩꯅ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯊꯝꯖꯕꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯟꯒꯠꯂꯒ ꯄꯥꯖꯕꯅꯤ
matangi hafta da Dr. Kojam Santibala ibe mana ibiba sailing ibi mo ina kumari takhelamam thobi sai sida magi life ske samasu yaure ba sumain tok dana aikoina miyamda sumaina lanthok jabani matam yamna phangba natabani na ja singna hek pambiri ba khuding makto aina su hek lari su hek laitaba ai manipur da leiraga su karai da phange kamai tauge lai leiba chatpagi matam su helaba haitare ne aduna madu yamna karigi damakta madu pambirino karigino kari purpose gino haibana chingba wari sum taning bagira karino haibadu su akoina pungning sengdongna rakanda adumaina makhasa thase haina ya sumain thamjage punamaku haibirapa khudingmaku su thagachari tawbangam basu ojage aduga purpose to khanga kanda khoise aidi IAS thadori adugi kanoda angang ama hujik tumina leithokre muslim angang ama ni akhoi manipur dagi ma cha IAS thadori ne na mana aingonda marak amada pressure se ai delhi leiringai matamda ma dehra gi matang hangba kajoba se ai yaringai di ai kano loina bak mamutana takwa ngamdraga su madugi kano central idea karmaina pani how to approach idea akoina larik ama pa matamda loina bakti pa bangam de dana adoji aluna chingba se aina khangbang kai di ai takagi bani hanga sagi bani aduna loina bak pungning sengna clear oina concept to like you kai gi damakta pa bataningi no aduga kajo kari gi purpose ki no na chingba se akoi ima isa family amagumna maina di khangning ba phaw yamna nungai imana singtokpira pigi damakta aduga ngasagi imana amtang ngasigi imana khutna ibi khiba kano document to khoi mayam tamtang utpi khoi da share ta sini ngasai aina ama pabada tokibado sumaina tawdana yamna kuina leikhabanina sisu yamna uthun maraktagi ga thuklei ponine ai khutnine na yongkan le ta matum je ta phan chung thok pane ai isor mak na pirak pane na kanjaraga si yame pese si ai sana adu ojana ka su chung thok pirak pa yauriye sida su mutana tawasi sai sida pandam thamli ka ai sida pami haiba aina pami ne iruba se thamli haigadam ni kaina yamna nungsiba sigi boy amaneba book amaneba si aina thamit taw sakanda amuk pithorokpa oigane na khali si adagi ngasagi nesina akoigi library of manipur gi damakta share tawbirakpa mathangda imana page haina khanbiba keno takhelambam thoibi gi maramda iba larik tu somtang utpiro ko meamda si ne sinoi nangi ne sina Rajkumari na pirakpani Culture and Forum Sahitya Academy New Delhi gi Culture and Forum Manipur one day birth centenary seminar live and walk Kumari Takhelamam Thobigi si sina ngonda pirakpani dagi maneng da photo yauri smain taw dana akoina library si sagalakda imada pibirakpa dagi lairik thabirakpa dagi akoina imana US da leiringai da aina yamna nungsina pabung haina kaupi kaujaba pabung tumbina lairik si thabira ini pa bagi damakta smain taw dana akoigi support tawbirakpa pumnamakpu thagachari aduga adomna pambiriba lairik asi leiragadi soidana dum share tawbirau aduga imana dum magi yamna prepare tawzaraga akoi mayam da lanthok chaba program asida soidana share tawraga akoi mayam khangminasi haina ai haijage aduga comment si yam nungsiba lai adubu akoigi pungsi amaga makhai helabanina ai mathangida soidana lokhatjage yamna nungai Roji Kanta Bopendra Nongthombam Sushila Dol Jess Laishram Purna Yumnamna comment tawbirakpagi damakta mathangda soidana pathokjarage pumnamakpu matang asida akhoi program asi loisin janaba nizari aduga ngasai akoina panjakiba last week ta
ꯃꯦꯁꯦꯖꯇ ꯃꯁꯤꯒꯤ ꯕꯨꯛꯁꯤ ꯀꯗꯥꯏꯗ ꯐꯪꯅꯤ ꯍꯥꯏꯅ ꯍꯪꯕꯤꯔꯛꯄ ꯂꯤꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕꯨꯛ 5 books ꯑꯃ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯟꯚꯦꯟꯇꯔꯤꯗ ꯊꯝꯖꯔꯦ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯇꯧꯔꯀꯥꯟꯗ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯩꯅ ꯀ꯭ꯋꯦꯁꯟ ꯍꯪꯖꯈꯤꯕꯅꯤ ꯀꯅꯥꯝꯇꯅ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯀꯔꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯕꯗꯨ ꯑꯗꯣ ꯑꯩꯅ ꯇ꯭ꯔꯥꯟꯁꯂꯦꯁꯟꯗ ꯐꯣꯀꯁ ꯇꯧꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯇꯧꯔꯒ ꯊꯥꯍꯟꯕꯤꯔꯛꯄꯅꯤ ꯑꯣ ꯂꯚꯂꯤ ꯒ꯭रीꯁ ꯁꯔꯠꯆꯥꯟꯊꯤꯌꯥꯝꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯗ ꯏꯕ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯂꯦꯁꯟꯗ ꯍꯧꯖꯤꯛ ꯏꯪꯂꯤꯁꯇ ꯐꯪꯉꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯊꯔ ꯃꯁꯥꯃꯛꯅ ꯃꯥꯅ ꯑꯣꯇꯣꯒ꯭ꯔꯥꯐ ꯇꯧꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐꯪꯖꯕꯅꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩ ꯄꯥꯖꯔꯤ ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯄꯥꯕꯗ ꯅꯨꯡꯉꯥꯏꯕꯤꯕ ꯑꯣꯏꯔꯒꯅ ꯇ꯭ꯔꯥꯟꯁꯂꯦꯇꯦꯗ ꯚꯔꯖꯟꯁꯤꯡꯁꯤ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯋꯤꯛꯇ ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯦꯟꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤꯗꯃꯛꯇ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩꯍꯥꯛꯅꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯝꯅꯃꯛꯄꯨ ꯅꯣꯡꯂꯣꯛꯆꯔꯤ ꯈꯣꯏꯔꯝꯖꯔꯤ ꯚꯛꯇꯤ